iduna leire akhoi ki setta aigi yamna nuksijarabi ima mayamna oja sarojna lini khomdram haina mingau biba ma busu ahanba maktada kurumjari ai hak na su tinbiri ba ahalaman lai guru sing isa sing inau sing ipwa sing isu sing punamapu wam taralo najaraga kononjari khuramjari bhakti kajari yengbiriba pumnamaknasu kadaidagi yengbiribano haibadu commenta soidana tawbirau aduga akhoi mayam minute amatang lawminaraga akhoi ngasigi mathang naina chathajarakpa manipuri literature gi program asi yengminasi amutang share tawbiyu adongi social media amadi page ta aihak nasu ongtang tawjakhige aduga akhoi handak anauba listener mayam lakpasi adomna share tawbibageni aduna thakachari anauba literature yam nungsibiba mayam chongthokpirai akhoi mayam taminasi RK Arun Kumar already yengbiri ai amtang technically check tawge duga share tawjage imana aina check tawring isida kamain tawbiri haibadu ima amtang akhoi mayam da tambiyu adagi yengbiri na mangnasu adongi adom kamain tawbiri haibadu comment ibira unungsi tombi yumnam yengbiri ima da sinajarak punamapu amukaso hanna khuramjari loina na aigi matamgi hairuragadi matamsi matamna laihoba aigi thabangna nanghoda ba haitare matamsi kitang sangdora di phanida kaina khanba adugumba tanja duni chahi jama thabak jama chahi hundra thabak hundra haina sumaina ahansingna haibirambado yamna chungkhraba wafamni haina thamjage aduna hujujiksi aikoina library of manipur si sem jakhrabagi matungda lairik si hamningba mayamsi masi karmai tawni haibda aina chaningi haidana su khurani na hekta hupa yabadi nattabanina ai naunupi laisram chitra aduga ai asi magi sumatam yam chinba du kai thoga numit nini ai di week amagi manungda anirati ibani unaba yaina aduga ibani para si edana hogi basi pana kuire aina imphalda he tholakpa last kainoda ai hakse November ki tang kainoda mangada ai imphal yogjarapani yum yogjarapani madudagi wigamani di charang marang tawrakanda ibani lepnare es matamang bayade aduna adudi kari matamda ibani kaino tawsige na haiba matamda leba pokpagi akhoi hujik so tawriba uliba matamse si di ona taina bada mu akhoi ai aduga ai jatu tagina nungdang waram oibatare ani du ulta chalhalaga akhoi ayunganta da pung 8 tagi howi so si sumai tawdana sogi wari natabada akhoi oja pramodini gi lairik singse library sida mathang manau naina thamjanchi haidana ibe manangna ama pairo aduga aina ama pairage haidana ibani che aina oja thoibi amasung mahana ise pramodini oja thoibi amasung mabani gi wari se masi paba aroiba si ngarang han pare aduga aigi chitra gi su naung pi su phanayam changhalamani mama thangda kari lokhat kadoino haibase ibani mu phamina jorini samna hairabada ojagi lairik se yumdagi ai kwa boy amadi jantombiga anina nuksina lairik tarasina birakpase lairik kharati akoina press ta muk kitang review tawbiu aibadi kitang kaino lamai gumbada kitang kaino oibado paabada natraga hangdokpada nuaina baina kitang mathang manau naina sembiyo haidana aigi inau chatnagi yumda leiriba page thakare haina dumaina tambirei adugi daitadi ai inau chitrana loina tawbani aduga aina paabadi ai lairik amadi loisale handa adumaina ai kaino achinba haigadra akomba haigadra sumain time adjustment sidi adum tawraga dumaina chase sumaina thamjage
ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯃ ꯊꯝꯁꯤ ꯍꯥꯏꯔꯗꯤ ꯂꯥꯏꯕ꯭ꯔꯦꯔꯤꯁꯤꯗꯤ ꯕꯨꯛ ꯌꯥꯎꯗ꯭ꯔꯒꯗꯤ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯏꯔꯣꯏꯗꯣꯏꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯅꯩꯅꯔꯛꯄꯁꯤꯗꯤ ꯍꯥꯟꯅ ꯇꯥꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯤꯁꯅꯔ ꯏꯁꯥꯃꯛꯅꯁꯨ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯁꯤ ꯄꯥꯅꯤꯡꯉꯛꯄ ꯄꯣꯛꯄ ꯑꯗꯨꯒꯤ ꯄꯥꯅꯤꯡꯉꯛꯄ ꯄꯣꯛꯄꯁꯤꯗ ꯂꯥꯏꯔꯤꯛꯁꯤ ꯄꯥꯕ ꯍꯩꯇꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯑꯗꯒꯤ ꯄꯥꯕꯗ ꯂꯥꯏꯔꯤꯛ ꯐꯪꯗꯕꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃꯁꯨ ꯂꯩꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯣꯗꯤꯑꯣ ꯕꯨꯛꯁꯤꯅ ꯁꯣꯂꯨꯁꯟ ꯑꯣꯏꯔꯀꯥꯟꯗ ꯄꯥꯅꯤꯡꯕꯒꯤ ꯏꯈꯧ ꯂꯥꯡꯕꯁꯤ ꯏꯃꯥꯅ ꯈꯛꯇꯪ ꯄꯥꯕꯗ ꯉꯁꯥꯏꯒꯤ ꯀꯟꯇꯦꯟꯠꯁꯤ ꯍꯦꯜꯂꯛꯄꯅꯤꯅ ꯅꯦꯅꯦ ꯆꯤꯇ꯭ꯔ ꯑꯩꯅ ꯅꯦꯅꯦꯅ ꯀꯧꯖꯕ ꯃꯤꯡꯑꯣꯏꯅ ꯂꯥꯏꯁ꯭ꯔꯝ ꯆꯤꯇ꯭ꯔꯅ ꯄꯥꯕꯤꯕ ꯍꯧꯔꯛꯄꯁꯤꯅ ꯍꯦꯟꯅ ꯄꯣꯠꯁꯤ ꯍꯦꯟꯅ ꯊꯨꯅ ꯌꯥꯡꯅ ꯊꯝꯕ ꯉꯝꯃꯛꯄꯒꯤ ꯑꯗꯨꯅꯤ ꯇꯧꯔꯛꯏꯁꯦ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯃꯅ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯃꯆꯥ ꯑꯃ ꯂꯩꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯔꯦꯀꯣꯔꯗꯤꯡꯗ ꯃꯇꯦꯡ ꯄꯥꯡꯕ ꯑꯗꯒꯤ ꯁꯦꯠꯑꯞ ꯇꯧꯕ ꯑꯗꯨꯒꯨꯝꯕꯗ ꯇꯧꯖꯔꯒ ꯌꯥꯝꯅ ꯗꯦꯗꯤꯀꯦꯁꯟ ꯑꯃ ꯌꯥꯎꯅ ꯃꯇꯝ ꯆꯞ ꯆꯥꯅꯔꯀꯥꯟꯗ ꯃꯐꯝ ꯃꯐꯝꯗꯒꯤ US-ꯗꯒꯤ ꯁꯄꯣꯔꯠ ꯇꯧꯔꯛꯄ ꯌꯥꯎ ꯑꯁꯇ꯭ꯔꯦꯂꯤꯌꯥꯗꯒꯤ ꯇꯧꯔꯛꯄ ꯌꯥꯎ ꯃꯅꯤꯄꯨꯔꯗꯒꯤ ꯇꯧꯔꯛꯄ ꯌꯥꯎ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯁꯥꯒꯠꯆꯕꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯊꯪ ꯅꯥꯏꯅ ꯑꯩꯈꯣꯏꯅ ꯁꯦꯇꯔꯗꯦ ꯈꯨꯗꯤꯡꯒꯤ ꯏꯃꯥꯒꯤ ꯂꯥꯏꯔꯤꯛꯇꯣ ꯑꯃꯨꯛꯇꯪ ꯆꯤꯡꯊꯠꯄꯤꯌꯨ ꯑꯩꯈꯣꯏ ꯁ꯭ꯀ꯭ꯔꯤꯟ ꯃꯃꯥꯡꯗ ꯈꯤꯇꯪ ꯇꯥꯔꯦ ꯑꯗꯨꯏ ꯂꯥꯏꯔꯤꯛ ꯑꯃꯗꯣ 이마기 마망들 레이버 제나 팍독과 라이크 아도도 제나드나 dagi akoigi Saturday show sima leire aduga Thursday sidana akoigi Library of Manipur da hapchen ba audio book sigi release ki pung taruk India time pung taruk tama hapchen jabani hujik akoina Dr. Jodha Chandra Sana Samgi novel Thaja Janusina ahamba akoigi audio book phongba oijabani aduna masi amtangai ucharake akoina Saturday dana ima ibanigi sumaina live show si tawraba Thursday ki same time pung taruktana Library of Manipur ki audio book release tawba the hujik si Thaja Chanu novel by Dr. Jodha Chandra Sana Samgi si tawjari aduna Library of Manipur da changbiraga masigi post si da changbiraga di akoina lanthokchakriba chapter singdu sida taba phangbigani sida link tawjaraga leire aduna adomna any taninga matamda taba phangani akoina episode amamam sajara ibasi pung amamam gi episode da sajarakpani ado hujik episode ahum lanthokchakre aduga Thaja Chanu si yamna sangba larikni aduna adomna taba hobidra gasu hujik tabiyu catch up tawbirao aduga live oina akoina khana naina na comment oina tamina si ahamba langthokpasida tamina basina Thursday da aduga akoigi editing adagi thabak se akoina tawrasi ena tawrakpanina akoigi team si chawthoknaba editing cost operation cost da mateng pangbina ba staista support tawbibagi link hapchare akoina hujik report si yam dribanina membership lawbadu akoina lawbagi hujik tawjadri aduna soidana sida mateng pangbirau akoigi operations cost tawbada mateng pangbinabagi damakta hujik ti akoigi initiative si finding the voices na funding tawbibani 92% akoina hujik tawri aduga people na 8% hujik tawbiri people na tawbasi kamain tawge da akoigi product line amani leizai madu Laubiba, for example, sida akoi handaki product line sida akoigi journal amadi wall art ki package ama semjai masi egi akoigi website Facebook ki page ta yauzarabani masigi si leibiraga di madu dagi lakpa funding du namo akoigi operations cost season na jagani aduna domna so idana mateng pangbirakani haina khanjai aduga ahanba package si order lakre ama birbal bu thagachari smain tawdana soidana masi gi mateng pangbira haina ai nizari kaigina raga akoina editing dagi recording tawrakpasida akoi maga aiga hujik tawrisi numinini adagi amuk Thursday gi numit humni Thursday gi akoina lanthoksa bas adai Saturday duna 4 days si tawrakpadadi khara
team changakpa ai domdana su tawrakpa ngamdaba matang lai aduna akhoi team singsi hujik in fact amna volunteering oiraga yamna ain akoina pesa yamna piraga thamjaba team nate magi belief to na tawba adoisu hingdabadi yadabanina madugi operations cost tugi hanjarapani hainai haijage matang asida akoigi share tawjaba haitare ko introduction oina share tawjaba si loijarage aduga ai imada sinajarage ngasigi program asi imana kari paikhat pigani haibadu imana takpi ꯑꯩꯍꯥꯛꯅ ꯉꯁꯤ ꯄꯥꯏꯈꯠꯆꯒꯗꯧꯔꯤꯕ ꯍꯥꯏꯅ ꯄꯥꯏꯈꯠꯂꯒꯦ ꯍꯥꯏꯗꯅ ꯈꯟꯖꯗꯅ ꯄꯨꯈꯠꯆꯔꯛꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯌꯥꯝꯅ ꯍꯣꯠ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯥꯏꯕ ꯇꯥꯔꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯐꯣꯡ ꯐꯣꯡ ꯁꯥꯅ ꯅꯍꯥꯟ ꯇꯥꯡ 1 ꯗꯤꯁꯦꯝꯕꯔ ꯇꯥꯡ 1ꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯂꯥꯏꯔꯤꯛ ꯐꯣꯡꯕ ꯑꯃ ꯑꯩ ꯆꯠꯆꯔꯨꯕ ꯑꯗꯨ ꯀꯅꯥꯒꯤꯁꯨ ꯅꯠꯇꯦ ꯅꯤꯔꯃꯂꯥ ꯔꯥꯖꯀꯨꯃꯥꯔꯤ ꯑꯩꯒ ꯌꯥꯝ ꯁꯥꯡꯅ ꯋꯥꯔꯤ ꯁꯥꯔꯕ ꯃꯇꯨꯡꯗ ꯁꯛ ꯎꯅꯕꯅ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 1 ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯐꯣꯡꯕ ꯅꯨꯃꯤꯠꯁꯤꯗ ꯏꯕꯥꯅꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯌꯥꯝ ꯍꯔꯥꯎꯖꯕ ꯃꯍꯥꯛꯇ ꯅꯠꯇꯅ ꯇꯣꯛ ꯁꯣ ꯑꯩꯈꯣꯏꯒꯤ ꯇꯧꯖꯔꯤꯕꯁꯤꯗ ꯇꯥꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯁꯄꯣꯔꯠ ꯇꯧꯕꯤꯔꯛꯏꯕ ꯄꯨꯝꯅꯃꯛꯁꯨ ꯁꯥꯍꯤꯇ꯭ꯌꯒꯤ ꯁꯕꯖꯦꯛꯅꯤꯅ ꯃꯐꯝꯗꯨꯗ ꯂꯣꯏꯅ ꯇꯤꯟꯅꯖꯔꯒ ꯃꯗꯨꯗ ꯐꯪꯈꯤꯕ ꯅꯨꯡꯉꯥꯏꯕ ꯄꯨꯛꯅꯤꯡꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯑꯩ ꯑꯍꯥꯟꯕ ꯅꯤ ꯄꯨꯟꯁꯤꯗ ꯍꯥꯏꯅ ꯑꯩ ꯑꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯂꯣꯏꯅꯅ ꯔꯥꯖꯀꯨꯃꯥꯔꯤ ꯁꯤꯅ ꯑꯩꯅꯗꯤ ꯃꯥꯁꯦ ꯅꯤꯔꯃꯂꯥ ꯍꯥꯏꯕꯁꯤ ꯁꯨꯍꯥꯏ ꯍꯥꯏꯗꯦ ꯔꯥꯖꯀꯨꯃꯥꯔꯤ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏꯖꯕꯅꯤ ꯃꯍꯥꯛꯀꯤ ꯂꯥꯏꯔꯤꯛꯁꯤ ꯇꯦꯡꯊꯥꯔꯤꯕ꯭ꯔꯥ ꯏꯃꯥ ꯍꯥꯏꯕꯁꯦ ꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤ ꯐꯣꯡꯕꯅꯤ ꯅꯨꯃꯤꯠꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠꯌꯨꯡꯕ ꯃꯇꯨꯡ ꯄꯨꯡ 1ꯗꯒꯤ ꯍꯧꯏ ꯂꯥꯏꯔꯤꯛ ꯐꯣꯡꯕꯁꯦ ꯑꯗꯨꯅ ꯅꯨꯃꯤꯠꯇꯨꯗ ꯏꯕꯦꯝꯃꯅ ꯃꯁꯥꯃꯛꯅ ꯂꯥꯏꯔꯤꯛ 6 ꯑꯩꯉꯣꯟꯗ ꯈꯨꯗꯣꯜ ꯇꯧꯕꯤꯔꯛꯏ ꯃꯥꯒꯤ ꯃꯃꯥꯡꯗ ꯐꯣꯡꯈ꯭ꯔꯕ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯇꯁꯦꯡꯕꯃꯛꯀꯤꯗꯤ ꯑꯩꯅ ꯃꯄꯥꯟꯗ ꯂꯩꯕ ꯃꯇꯝꯗ ꯃꯥꯒꯤ ꯁꯩꯔꯦꯡꯁꯤ ꯌꯥꯝꯅ ꯐꯖꯕ ꯑꯗꯒꯤ ꯏꯆꯝ ꯆꯝꯅ ꯃꯤꯑꯣꯏꯕꯒꯤ ꯊꯃꯣꯏꯗ ꯏꯊꯤꯜ ꯄꯤꯕ ꯁꯩꯔꯦꯡꯁꯦ ꯑꯩꯅ ꯃꯇꯦꯛ ꯃꯇꯦꯛꯇꯤ ꯄꯥꯖꯕ ꯇꯧꯕꯇꯕꯨ ꯑꯩꯅ ꯂꯥꯟꯊꯣꯛꯆꯗ꯭ꯔꯤꯗꯨꯅ ꯑꯩ ꯃꯅꯤꯄꯨꯔꯗ ꯁꯣꯏꯗꯅ ꯊꯣꯛꯑꯅꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯥꯒꯤ ꯂꯥꯏꯔꯤꯛꯁꯦ ꯑꯃꯠꯇ ꯑꯣꯏꯔꯁꯨ ꯑꯅꯤꯗ ꯑꯣꯏꯔꯁꯨ ꯎꯕ ꯐꯪꯒꯅꯤ ꯑꯗꯨ ꯃꯇꯝꯗꯨꯗ ꯑꯩꯅ ꯏꯕꯦꯝꯃꯒꯤ ꯁꯩꯔꯦꯡꯁꯦ ꯂꯥꯟꯊꯣꯛꯀꯦ ꯍꯥꯏꯅ ꯈꯜꯂꯒ ꯁꯨꯝ ꯂꯩꯖꯕꯁꯦ ꯅꯨꯃꯤꯠꯇꯨꯗ ꯃꯥꯒꯤ ꯇꯦꯡꯊꯥꯔꯤꯕ꯭ꯔꯥ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯇꯦꯡꯊꯥꯔꯤꯕ꯭ꯔꯥ ꯏꯃꯥ ꯃꯁꯤ ꯐꯣꯡꯉꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯉꯣꯟꯗ ꯈꯨꯗꯣꯜ ꯇꯧꯕꯤꯔꯛꯈꯤꯕ ꯂꯥꯏꯔꯤꯛꯁꯤꯡꯁꯦ ꯑꯩ ꯃꯊꯪ ꯎꯠꯆꯔꯛꯀꯦ ꯅꯠꯇꯦ ꯑꯩ ꯃꯥꯏꯊꯤꯔꯕ ꯂꯥꯟꯃꯤ ꯍꯥꯏꯕ ꯌꯥꯝꯅ ꯐꯖꯩ ꯇꯥꯏꯇꯜꯁꯦ ꯍꯦꯛ ꯅꯠꯇꯦ ꯑꯩ ꯃꯥꯏꯊꯤꯔꯕ ꯂꯥꯟꯃꯤ ꯀꯥꯏꯁꯦ ꯑꯗꯨꯝ ꯃꯅꯨꯡꯁꯤꯗ ꯍꯦꯛꯇ ꯄꯥꯅꯤꯡꯉꯛꯄꯒꯤ ꯏꯊꯤꯜ ꯄꯤꯕ ꯃꯤꯡꯁꯤꯅ ꯑꯗꯨꯃꯥꯏꯅ ꯁꯤꯃ ꯂꯥꯏꯔꯤꯛꯁꯤ 6ꯅꯤ ꯑꯗꯨꯒ ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯁꯤꯗ ꯍꯥꯏꯕ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛ ꯑꯃ ꯄꯦꯟꯇꯤꯡ ꯃꯈꯨꯝꯁꯤꯁꯨ ꯌꯥꯝꯅ ꯐꯖꯕ ꯅꯨꯄꯤ ꯑꯃ ꯌꯦꯛꯑꯒ ꯐꯖꯕ ꯍꯥꯏꯕꯗꯤ ꯅꯨꯄꯤꯁꯤ ꯃꯁꯛ ꯐꯖꯕ ꯅꯠꯇꯕ ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯁꯤꯗ ꯍꯥꯏꯔꯤꯕꯁꯤꯒꯤ ꯄꯦꯟꯇꯤꯡꯁꯤꯒ ꯃꯤꯡꯊꯣꯜꯁꯤꯒ ꯆꯞ ꯆꯥꯅꯕ ꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯃ ꯗꯦꯟ ꯊꯃꯣꯏꯗ ꯇꯥꯈꯤꯕ ꯃꯃꯤꯁꯤꯡ ꯁꯤꯃꯅꯦ ꯂꯥꯏꯔꯤꯛꯁꯤ ꯑꯗꯨꯒꯤ 3ꯁꯨꯕ ꯂꯥꯏꯔꯤꯛꯁꯤꯅ ꯃꯔꯣꯟ ꯊꯣꯛꯄ ꯅꯨꯡꯁꯤ ꯃꯔꯣꯟ ꯊꯣꯛꯍꯜꯂꯤꯕꯅꯤ ꯔꯥꯏꯇꯔꯁꯤꯅ ꯀꯕꯤꯁꯤꯅ ꯁꯤꯃꯒ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯑꯁꯥꯕ ꯚꯨꯠ ꯑꯁꯦꯡꯕ ꯅꯠꯇꯕ ꯑꯁꯥꯕ ꯚꯨꯠ ꯃꯁꯤꯃꯒ ꯃꯍꯥꯛꯅ ꯐꯣꯡꯈꯤꯕ ꯂꯥꯏꯔꯤꯛ 6ꯁꯦ ꯃꯁꯤꯃꯛ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯈꯨꯗꯣꯜ ꯇꯝꯕꯤꯔꯛꯏ ꯑꯗꯨ ꯂꯥꯏꯔꯤꯛꯁꯤꯡꯁꯦ ꯑꯩꯅ ꯃꯁꯛ ꯇꯦꯟꯇꯛꯅ ꯑꯩ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤꯗ ꯑꯩ ꯃꯤꯌꯥꯝꯗ ꯈꯪꯍꯟꯖꯒꯦ ꯍꯥꯏꯗꯅ ꯑꯩꯅ ꯄꯨꯛꯅꯤꯡꯗ ꯈꯟꯖꯔꯦ ꯑꯗꯨꯅ ꯑꯍꯥꯟꯕꯃꯛꯇꯗ ꯇꯦꯡꯊꯥꯔꯤꯕ꯭ꯔꯥ ꯏꯃꯥ ꯍꯥꯏꯕꯁꯦ ꯉꯔꯥꯡ ꯅꯍꯥꯟꯗ ꯐꯣꯡ ꯁꯥꯅ ꯐꯣꯡꯈꯤꯕꯁꯤ ꯌꯥꯝꯅ ꯐꯖꯅ ꯏꯕꯦꯝꯃ ꯄ꯭ꯔꯣꯐꯦꯁꯔ ꯀꯨꯃꯥꯔꯤꯅꯁꯨ ꯅꯩꯅꯕꯤꯈꯤ ꯐꯣꯡꯕ ꯅꯨꯃꯤꯠꯇꯨꯗ ꯌꯥꯝ ꯐꯖꯅ ꯑꯗꯨꯕꯨ ꯑꯩꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯗꯨꯃꯛ ꯌꯧꯗ꯭ꯔꯒꯁꯨ introductory-ꯁꯤꯗ ꯑꯏꯕꯤꯅ ꯀꯔꯝꯍꯥꯏꯅ ꯏꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯣ ꯑꯩꯅ ꯃꯍꯥꯛꯀꯤ ꯂꯥꯏꯔꯤꯛꯁꯤꯗꯒꯤ ꯂꯧꯊꯣꯛꯑꯒ ꯑꯩ ꯄꯥꯕ ꯍꯧꯖꯒꯦ ꯑꯗꯨꯒ ꯑꯁꯥꯕ ꯚꯨꯠꯅ ꯀꯃꯥꯏꯅ ꯏꯈꯤꯕꯅꯣꯅꯆꯤꯡꯕ introductory
magi tim magi manungi oiba warol sinse ehak kitang miyam da thogan tawjage aruna hojik Thengtharibra Ema haise Thengthar Ema di Ema ꯑꯩꯈꯣꯏꯒꯤ ꯑꯄꯣꯛꯄꯤ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯑꯁꯤꯁꯤꯗ ꯃꯥꯅ ꯉꯁꯤꯒꯤ ꯋꯥꯔꯕ ꯏꯃꯥꯒꯤ ꯁꯛꯇꯝꯁꯤꯕꯨ ꯃꯥꯅ ꯀꯥꯏꯊꯔꯛꯂꯤꯕ ꯃꯥꯂꯦꯝꯒꯤ ꯑꯏꯪ ꯑꯁꯥꯒꯤ ꯈꯜ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕꯁꯤꯡꯗ ꯀꯠꯊꯣꯛꯆꯔꯤ ꯑꯩꯒꯤ ꯁꯩꯔꯦꯡ Thengtharibra Ema ꯁꯤꯗ ꯍꯧꯔꯦ ꯃꯥꯒꯤ ꯏꯟꯇ꯭ꯔꯣꯗꯛꯇꯔꯤꯁꯤ ꯑꯍꯥꯟꯕꯃꯛꯇꯗ ꯑꯏꯕꯤꯒꯤ ꯋꯥꯔꯣꯜꯁꯤ ꯊꯝꯖꯒꯦ ꯑꯍꯥꯟꯕꯗ ꯅꯨꯡꯉꯥꯏꯔꯕ ꯈꯣꯔꯤꯔꯣꯜꯒꯤ ꯏꯄꯥꯛꯁꯤꯗ ꯈꯣꯡꯗꯥꯖꯕ ꯐꯪꯍꯟꯕꯤꯕꯒꯤꯗꯃꯛ ꯇꯥꯏꯕꯪ ꯃꯄꯨꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯕ ꯄꯥꯕꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯩ ꯑꯗꯨꯝ ꯄꯥꯝꯖꯔꯛꯏ ꯀ꯭ꯂꯥꯁ 5ꯇꯒꯤ ꯍꯧꯅ ꯁꯩꯔꯦꯡ ꯊꯤꯕꯒꯤ ꯃꯅꯥ ꯐꯪꯕ ꯍꯧꯈ꯭ꯔꯦ ꯂꯩꯁꯥꯔꯤꯉꯩꯗ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯗ ꯌꯨꯕ ꯋꯥꯅꯤꯒꯤ ꯍꯧꯖꯤꯛ ꯅꯍꯥꯔꯣꯜꯒꯤ ꯈꯣꯟꯖꯦꯜꯗ ꯏꯁꯥꯅ ꯏꯖꯕ ꯁꯩꯔꯦꯡ ꯀꯌꯥꯁꯨ ꯄꯥꯈ꯭ꯔꯦ ꯃꯇꯝ ꯀꯨꯏꯅ ꯂꯦꯞꯂꯨꯔꯕ ꯇꯨꯡꯗ ꯏꯪ ꯀꯨꯝꯖꯥ 2019ꯗꯒꯤ ꯂꯦꯞꯇꯅ ꯑꯃꯨꯛ ꯏꯕ ꯍꯧꯔꯛꯈꯤ ꯄꯥꯎꯆꯦꯁꯤꯡꯗ ꯁꯨꯝ ꯍꯥꯞꯂꯝꯕꯗꯒꯤ ꯏꯪ ꯀꯨꯝꯖꯥ 2013ꯗꯗꯤ ꯑꯩꯒꯤꯏꯍꯥꯟ ꯍꯥꯟꯕ ꯂꯥꯏꯔꯤꯛ ꯅꯠꯇꯦ ꯑꯩ ꯃꯥꯏꯊꯤꯔꯕ ꯂꯥꯟꯃꯤ ꯐꯣꯡꯂꯕ ꯃꯇꯨꯡꯗꯒꯤꯗꯤ ꯃꯊꯪ ꯐꯣꯡꯅꯤꯡꯕꯒꯤ ꯋꯥꯈꯜ ꯄꯣꯛꯂꯛꯈꯤ ꯃꯇꯨꯡꯗ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛ 3 ꯑꯃꯒ ꯋꯥꯔꯦꯡ ꯂꯥꯏꯔꯤꯛ ꯑꯃꯒ ꯄꯨꯟꯅ ꯂꯥꯏꯔꯤꯛ 5 ꯄꯨꯊꯣꯛꯈ꯭ꯔꯦ ꯏꯪ ꯀꯨꯝꯖꯥ 2013 ꯑꯩꯒꯤ ꯀꯥꯎꯉꯝꯗ꯭ꯔꯕ ꯆꯍꯤ ꯑꯃ ꯑꯣꯏꯈꯤ ꯁꯥꯊꯧ ꯂꯨꯞꯅ ꯁꯤꯟꯕ ꯁꯩꯔꯦꯡ ꯆꯥꯡꯗꯝꯅꯕꯗ ꯅꯣꯡꯊꯣꯝꯕꯝ ꯀꯨꯟꯖꯝ ꯃꯣꯍꯟ ꯅꯤꯡꯁꯤꯡ ꯁꯩꯔꯦꯡ ꯃꯅꯥ ꯐꯪꯖꯈꯤꯕꯗ ꯍꯥꯏꯐꯝ ꯈꯪꯗꯅ ꯅꯨꯡꯉꯥꯏꯖꯈꯤ ꯑꯃꯨꯛ ꯏꯝꯐꯥꯜ ꯕꯨꯛ ꯐꯤꯌꯔꯒꯤ 2014ꯒꯤ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 13ꯇ ꯄꯥꯡꯊꯣꯛꯈꯤꯕ ꯐꯥꯒꯤ ꯁꯩꯔꯦꯡ ꯁꯩꯗꯤꯟꯅꯕ ꯃꯅꯤꯄꯨꯔꯒꯤ ꯃꯃꯤꯡ ꯂꯩꯔꯕ ꯀꯕꯤꯁꯤꯡꯒꯤ ꯃꯔꯛꯇ ꯅꯨꯄꯤ ꯏꯇꯣꯝꯇ ꯌꯥꯎꯕ ꯐꯪꯖꯈꯤꯕꯗꯣ ꯑꯏꯕꯁꯤꯡꯒꯤ ꯁꯩꯔꯦꯡ ꯁꯩꯗꯤꯟꯅꯕ ꯑꯃ ꯄꯥꯡꯊꯣꯛꯄꯗꯁꯨ ꯁꯔꯨꯛ ꯌꯥꯖꯈꯤꯕꯗꯁꯨ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯈꯤ ꯑꯁꯨꯝꯅ ꯈꯣꯔꯤꯔꯣꯜꯒꯤ ꯂꯝꯗ ꯇꯞꯅ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯇꯨꯅ ꯅꯨꯡꯉꯥꯏꯔꯕ ꯏꯄꯥꯛꯁꯤꯗ ꯇꯥꯎꯕ ꯍꯧꯔꯛꯈꯤ ꯀꯨꯏꯅ ꯎꯅꯈꯤꯗ꯭ꯔꯕ ꯑꯩꯒꯤ ꯑꯣꯖꯥꯁꯤꯡ ꯀꯨꯏꯅ ꯎꯅꯈꯤꯗ꯭ꯔꯕ ꯃꯔꯨꯞ ꯀꯌꯥ ꯑꯃꯁꯨ ꯊꯦꯡꯅꯕ ꯐꯪꯖꯔꯛꯈꯤ ꯇꯣꯉꯥꯟꯕ ꯈꯣꯔꯤꯔꯣꯜꯒꯤ ꯊꯧꯔꯝꯁꯤꯡ ꯌꯥꯎꯖꯕꯒꯤ ꯅꯨꯡꯉꯥꯏꯕ ꯃꯅꯤꯄꯨꯔꯗꯇ ꯅꯠꯇꯅ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗꯁꯨ ꯊꯧꯔꯝꯁꯤꯡ ꯌꯥꯎꯖꯕ ꯐꯪꯂꯛꯄ ꯃꯄꯥꯟꯒꯤ ꯑꯏꯕꯁꯤꯡꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯔꯛꯄ ꯇꯣꯉꯥꯟꯕ ꯃꯍꯥꯎ ꯑꯃꯅꯤ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯋꯥꯔꯣꯜ ꯏꯕꯤꯈꯤꯕ ꯏꯃꯥꯀꯣꯜꯒꯤ ꯄ꯭ꯔꯁꯤꯗꯦꯟ R.K. ꯒꯨꯅꯆꯟꯗ꯭ꯔꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯂꯥꯏꯔꯤꯛ ꯑꯁꯤꯕꯨ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯄꯨꯊꯣꯛꯄꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯈꯤꯕ ꯏꯄꯥꯛ ꯑꯣꯐꯁꯦꯠ ꯄ꯭ꯔꯦꯁꯀꯤ ꯄ꯭ꯔꯣꯄ꯭ꯔꯥꯏꯇꯔ ꯏꯄ꯭ꯋꯥ ꯔꯥꯀꯦꯁ ꯅꯥꯎꯔꯦꯝ ꯑꯃꯗꯤ ꯄ꯭ꯔꯦꯁꯀꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯕꯨꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯂꯥꯏꯔꯤꯛꯀꯤ ꯃꯈꯨꯝ ꯌꯦꯛꯄꯤꯈꯤꯕ ꯏꯆꯥ ꯃꯥꯏꯀꯦꯜ ꯀꯣꯟꯊꯧꯖꯝ ꯑꯃꯗꯤ ꯑꯩꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯤꯕ ꯃꯔꯨꯞ ꯃꯄꯥꯡ ꯃꯔꯤ ꯃꯇꯥ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯊꯥꯒꯠꯆꯔꯤ ꯂꯥꯟꯊꯣꯛꯆꯔꯤ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ 3ꯁꯨꯕ ꯂꯥꯏꯔꯤꯛ Thengtharibra Ema ꯑꯁꯤ ꯌꯥꯝ ꯐꯖꯈ꯭ꯔꯕ ꯀꯕꯤꯅ ꯑꯏꯕꯤꯅ ꯂꯦꯞꯇꯅ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯛꯄ ꯏꯊꯤꯜꯁꯤꯡ ꯑꯗꯣ ꯏꯆꯝ ꯆꯝꯕ ꯂꯣꯟꯗ ꯃꯤꯌꯥꯝꯗ ꯄꯥꯎꯗꯝꯖꯕꯗꯣ ꯑꯩꯍꯥꯛꯅ ꯄꯥꯊꯣꯛꯆꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯩꯔꯦꯡ ꯈꯔꯗꯪ ꯑꯩ ꯂꯧꯈꯠꯆꯒꯦ ꯑꯩꯗꯤ ꯃꯅꯤꯡꯗꯒꯤ ꯃꯃꯩꯗꯒꯤ ꯌꯥꯝꯅ ꯄꯥꯒꯜꯂꯤ ꯃꯀꯣꯛꯇꯒꯤ ꯄꯥꯕꯁꯤ ꯑꯩ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯃꯃꯩꯗꯒꯤ ꯍꯦꯛ ꯍꯥꯏꯒꯠꯂꯒ ꯀꯟꯀ꯭ꯂꯨꯖꯟ ꯑꯃꯗꯤ ꯃꯁꯤꯗꯒꯤ ꯌꯥꯝ ꯐꯖꯕ ꯍꯦꯛꯇ ꯌꯥꯎꯔꯝꯕ ꯑꯗꯨꯅ ꯏꯍꯥꯟ ꯍꯥꯟꯕꯗ ꯀꯪꯂꯕ ꯀꯨꯟꯗꯣ ꯄꯔꯦꯡ ꯈ꯭ꯋꯥꯏ ꯂꯥꯁꯇ ꯑꯏꯕꯤꯅ ꯏꯔꯝꯃꯤꯁꯦ ꯀꯪꯂꯕ ꯀꯨꯟꯗꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤꯗ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯈ꯭ꯔꯕ ꯃꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯀꯨꯟꯗꯣꯁꯤ ꯁꯤꯖꯤꯟꯅꯩ ꯍꯥꯏꯕꯁꯦ ꯄꯨꯝꯅꯃꯛꯅ ꯑꯃꯨꯛ ꯑꯩꯅ ꯄꯜꯂꯨꯗ꯭ꯔꯒꯁꯨ ꯈꯪꯕꯤꯔꯦ ꯈꯪꯕꯤꯗꯨꯅ ꯂꯩꯔꯦ ꯑꯗꯨꯅ ꯀꯗꯥꯏꯗꯒꯤ ꯊꯦꯡꯅꯔꯨꯏ ꯀꯪꯂꯕ ꯑꯩꯒꯤ ꯀꯨꯟꯗꯣ ꯄꯔꯦꯡ ꯀꯨꯝꯖꯥ 1934 ꯃꯥꯔꯆꯀꯤ ꯆꯩꯆꯠ ꯑꯃ ꯊꯋꯥꯏ ꯌꯥꯎꯅ ꯂꯦꯡꯖꯈꯤꯕ ꯑꯩꯒꯤ ꯀꯨꯟꯗꯣ ꯄꯔꯦꯡ ꯊꯥꯗꯣꯛꯂꯝꯗꯥꯏ ꯄꯟꯊꯧ ꯁꯪꯒꯥꯏ ꯆꯦꯛꯁꯤꯟꯅ ꯍꯥꯞꯇꯨꯅ ꯂꯩꯔꯝꯃꯤ ꯂꯨꯕꯥꯛ ꯑꯃꯗ ꯌꯣꯠꯀꯤ ꯎꯄꯨꯗ ꯅꯨꯃꯤꯠꯇꯨꯗꯅꯤ ꯑꯩꯅ ꯁꯨꯈꯪ ꯈꯪꯅꯗ꯭ꯔꯤꯕ ꯂꯝꯗꯝꯁꯤꯗ ꯁꯨꯈꯪ ꯈꯪꯗ꯭ꯔꯤꯕ ꯌꯨꯝꯁꯤꯗ ꯑꯍꯣꯡꯕꯒꯤ ꯑꯍꯣꯡꯕ ꯉꯥꯛꯇꯅꯤ ꯄꯨꯟꯁꯤ ꯇꯠꯂꯝꯗ꯭ꯔꯤ ꯂꯪꯂꯥ ꯀꯨꯟꯗꯣ ꯄꯔꯦꯡꯗꯨꯗꯤ ꯀꯪꯂꯕꯁꯨ ꯆꯍꯤ 18 ꯍꯦꯜꯂꯕ ꯃꯇꯨꯡꯁꯤꯗ ꯀꯨꯟꯗꯣ ꯄꯔꯦꯡ ꯅꯪꯅꯗꯤ ꯃꯥꯡꯍꯟꯈꯤꯕ ꯑꯩꯒꯤ ꯅꯤꯡꯇꯝꯕ ꯃꯤꯐꯥ ꯑꯣꯏꯅ ꯀꯩꯁꯨꯝꯁꯪꯁꯤꯗ ꯀꯨꯟꯗꯣ ꯄꯔꯦꯡ ꯅꯪꯅ ꯑꯩꯕꯨ ꯀꯞꯍꯟꯈꯤꯕꯅꯤ
nang na ibu nohan kibani aigi kanglaba kundo pareng nang adum layu langla tattana punsigi aroiba mikup phauba aigi kanglaba kundo pareng nang adum layu langla tattana punsigi aroiba mikup tu phauba loire saireng asi Nirmala Rajkumari sida nungda piriba arthasi ai bikabi si khajitang awa ai di punsigi chaina makhal kaya thengnaраklaba aduga khangba kanba gi endai ama pik thanna ma gi khangba kanba du mafam chida utli alna saireng si losinjare aduga mathangi saireng ama mu paikhatjage mapok ani di akoina poiba amiyoi mapok se akoin poisi mapok ani na te mapok om khaktani aduga akoina thajabado atopa mapok amasu miyoi basina pokhini aduga mana pap yamna tawra agana ma mi oina poktaba yai sa oina nga oina nabi oina hing oina kang oina pokpasu yai haidana akoina mapoksi mana tawjaruba thabakto adugi karma phongi amakhak ahansingna piramba adugi mapokto ani haibadi lairiba mapoksidi amakhaktani adu mathangi mapok aduga ani haiba thengnaramdabana pharami nanga punsi se mathak makha ondanaba imigumna inaktada lairamba nangna chikmang khibada khanghaudana lairaroi khankhibani taibangpanse khallude na hetpiraba punsi sina oirakani haiba asumna mai paklaba punsi ama piklaba ichel macha amada loiramgadawraba ai gi punsi se tinjaba phangle ngasidi paklaba samudragi pakta pokpagumle anouba mapok ama nungaibana thallaba ai khallude punsi amakhak sida mapok ani kaya da penjaraba ngasidi haibadi ai bina magi mapok sida masai khalakpa wakalduna tamamba wakalduga khalakpa wakalgaduna atopa mapok ama oina lauraga magi ani suba siraga pokpa mapoktuna te mana saireng sida phongdo isidi mangna lairiba mapokto adudaiduda mana yamna nungaitaba mapok ama leiramakanda ani suba mapoktuda mana mangonda yam pleasure ama phaurakpa magi ningtamba leirakpa aduni mana kaya da penjaraba ngasidi ena ai sina hairisi ai sumaina logjai magi ahum suba saireng mapok lomdagi ama khaktanga ai lanthokcharamge saireng ahum ai lanthokchage maithong yamba irabot jananita irabot ni maithong yamba irabot haisi maithong yamba irabot laipok ni nang di miram len sida honaram ki hanba laitana onba purak naba kunai sida matsa mau phana laina naba honaki lai thaina ba suna harol sing mana honaramba ningkhatuna town club makal gi masana kaya sengwat ki na harol sing gi damak iramdam gi masana mukna kangjai kangna chingbasu honaki yokhatnaba hirang khuding makta soklami maithong yamba irabot ni mangki mana korirol chokhat tana lon chokhat payaroi khangki mana korirol chokhat tana lon chokhat payaroi tambirami kudol kaya korirol da pongki mahakna ihan hanba manipuri chapong maitai janu kumjali sing ama chamapan kunithoi konunggi mama ibungo oiduna nungaina lenjagadaba punsido thadokhi mama leibaki damak chamna lenjaba pamba punsini achauram yaudaba konunggi phamnaiba oiringai dolaina lauba lakpada yakide dolai tongo haiba haiki mida tonggadra punamak thadokduna chakki mama leibaki damak kathoklaba punsiduna handokhi yam khraba lokcha ningthouna tambiba kasadasu sengbattuna luk kaya taurami thabak kaya ama nangi natik na gundi hengalali asum kuiraga saithabatana watlaga daba nangi natik na gundi ngairi hojikti mirolsi ngairi hojiki mirolsina nangumba thoba lamyanba amatang ngairi hojiki mirolsina nangumba thoba lamyanba amatang
sida sareng loisinjare ahumsi aihak Rajkumari Nirmala gi Thengtharibra Ema kauba mahaki December tang amada phongkiba adugumla lairik adugi sareng singse lanthok jaraga aihak sareng lanthok pasi loisinjage aduga loina na makha chatharakba oina mahaki asaba bhut haidana ama bhut chu ye saisi lairik sida chu magi asaba bhut si masigi magi introductory mana karamaina iba kamai tawbano haibase aihak miyamda kitang ibirambagi matung ina koigi yang phajaba saireng amasu mina cha olakpa kauba saireng amasu mahangna mahaki ba kano saisida saireng gi lairik asaba butsida thambirami adubu ahanba maktada koigi saireng si karamaina iningba phawrakpano haibasi akoina lairik si nainadringai mamangda akoina khangdaba yadaba kabigi aibigi magi wakhan miyeng si karino haibase akoina mahaki sidagi aihak pathoksage maitai mayeka yanana iramba sida ai sina maitai mayeki hek pabada kitang amuk kano oiba ahanba taibang mapubu hanna thagatsari aibu korirol gi khong thangjenba gi tanja pibibagi dama aise tasengna iba hokibase chahi 30 muki mamangdagini adubu uina lepuraba matungda chahi 2012 gi dagidi amuk iba horakpagi wari aigi kolom machinse lepu yadre 2013 gi September gi tang manga ojagi numita aigi hanba lairik natte ai maitiraba lami khongkraba matungdagidi aigi thauna se asom phagalakpagum tawki ahanba dadi naharol gi thawdang amadi hoyan lanpaugi sahitya gi kakhal da saireng haplambani nongmai jing yobase ngaiba ngamde aigi saireng yauraklani khanbada ayamba matamda yaw so dum yawbirei marakta kalak panatana ai chu leptana iraga dumpi aikoigi lekai aiba babu irengbana anu mahai oja khabar da yawba haibase machet adum mangkibani yarabadi lairik oina phongnaba tawbiro ai saireng singdu khomjenduna ahanba lairik phongjare chahi dumaktada saitegi thopang lupna sinduna nongthambam punjamon chingagi mana saireng changdamnabada mana ama phangjabada haipang phangdana nungaijaki December tang 13 Imphal Book Fair da Manipur gi maming lairaba kabi singi phagi saireng saidinaba yaurubadagi khudong chaba amasu phangjaki miyamna aigi saireng bu yamna thagatpiki amuk December 15 da hoyan lanpaugi auditorium da saireng saidinaba mu yawba phangjaki tamna koridor da aigi phida macha ama kanba hujaki 2015 da aigi anisuba saireng lairik marol thokpa nung phongjaki mathang mafam kayada saireng saidinaba yawbagi khudong chaba phangjaki masisu mahau amani 2013 da aigi warengi lairik thamoi da takiba mamising phongjaki handak phongjagadoriba asaba bud haiba sairenggi lairik se aigi mari suba lairik ni soidongna hendongna heisingjaduna ijaba nachade uningda phaurakpa kharada sung khutha jabani aigi lairik achi phongnaba honnabada aibu mateng pangbikiba punama ki mafamda ikai khumlaba uchari ahanbada aigi saireng lairik asigi maramda wahi 5-10 dang ibiyu haijarubada yabirakiba aibu korirol gi maramda lamtakpiriba aigi yambung imakol gi founder president Rajkumar Gunachandrabu haingai leitana thagatsari mathang general secretary gi warol ibirakiba imakol gi general secretary gi maming lairaba playwright ibomcha langpoklak pamchu haingai leitana thagatsari mathangda imakol gi hana gi president Dr. Chingangmam Chandrakala Devina Banana Chingba Ralawi Yingbiduna Chillaba Matam Kaithokiduna Sandok Sandin Tobira Pogidama Haingai Laitana Thagachari
ꯃꯊꯪꯗ ꯑꯩꯒꯤ ꯂꯥꯏꯔꯤꯛꯀꯤ ꯃꯈꯨꯝ ꯌꯦꯛꯄꯤꯔꯤꯕ ꯃꯃꯤꯡ ꯂꯩꯔꯕ ꯑꯥꯔꯇꯤꯁ ꯀꯣꯟꯊꯧꯖꯝ ꯃꯥꯏꯀꯦꯜ ꯃꯩꯇꯩꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯂꯥꯏꯔꯤꯛꯁꯤꯕꯨ ꯑꯀꯛꯅꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯂꯣꯏꯁꯤꯟꯕ ꯅꯕ ꯍꯣꯠꯅꯕꯗ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯍꯣꯠꯅꯕꯤꯔꯤꯕ ꯑꯩꯒꯤ ꯏꯄ꯭ꯋꯥ ꯄ꯭ꯔꯣꯄꯥꯏꯇꯔ ꯑꯥꯔ ꯀꯦ ꯇꯥꯔꯖꯤꯠ ꯁꯤꯡꯍꯕꯨꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯔꯣꯏꯕꯗ ꯑꯩꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯤꯕ ꯃꯔꯨꯞ ꯃꯄꯥꯡ ꯑꯍꯜ ꯂꯃꯟ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯁꯥꯕ ꯚꯨꯠ ꯑꯩꯁꯤꯒꯤ ꯀꯩꯅꯣ ꯃꯥꯒꯤ ꯑꯏꯕꯤꯒꯤ ꯅꯨꯡꯒꯤ ꯋꯥꯈꯜ ꯂꯩꯖꯔꯦ ꯑꯗ ꯃꯤꯅ ꯁꯥ ꯑꯣꯜꯂꯛꯄ ꯑꯩ ꯁꯨꯝꯇꯪ ꯂꯥꯟꯊꯣꯛꯆꯔꯝꯒꯦ ꯑꯗꯨꯒ ꯉꯁꯤ ꯄꯥꯕꯒꯤ ꯊꯧꯔꯝꯁꯤ ꯃꯁꯤꯗ ꯑꯃꯨꯛ ꯃꯊꯪꯒꯤꯗ ꯑꯃꯨꯛ ꯑꯩꯅ ꯃꯊꯪ ꯄꯥꯏꯈꯠꯆꯒꯦ ꯃꯤꯅ ꯁꯥ ꯑꯣꯜꯂꯛꯄ ꯍꯥꯏꯁꯦ ꯍꯧꯖꯤꯛꯁꯤ ꯑꯌꯥꯝꯕꯅ ꯑꯣꯟꯕ ꯅꯠꯇ꯭ꯔꯒꯁꯨ ꯃꯤ ꯈꯔꯗꯤ ꯑꯗꯨꯝ ꯁꯥ ꯑꯣꯜꯂꯛꯄꯒꯤ ꯋꯥꯔꯤꯁꯤ ꯏꯗꯕ ꯏꯁꯥꯃꯛꯁꯨ ꯑꯗꯨꯝ ꯇꯥꯖꯩ ꯑꯗꯣ ꯑꯏꯕꯤꯅ ꯏꯔꯝꯃꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯇꯥꯃꯤꯟꯅꯔꯁꯤ ꯃꯃꯥꯡꯉꯩꯒꯤ ꯋꯥꯔꯤꯗ ꯇꯥꯏ ꯗꯥꯀꯨꯅ ꯁꯥꯗꯨ ꯑꯣꯜꯂꯛꯄ ꯕꯥꯜꯃꯤꯀꯤ ꯃꯨꯅꯤ ꯀꯔꯤ ꯑꯣꯏꯔꯝꯕꯒꯦ ꯍꯨꯔꯥꯟꯕ ꯗꯥꯀꯨ ꯃꯤꯍꯥꯠꯄ ꯔꯠꯅꯥꯀꯔ ꯍꯧꯖꯤꯛꯇꯤ ꯁꯥꯗꯨꯅ ꯗꯥꯀꯨ ꯑꯣꯟꯈꯤꯕ ꯃꯤꯅ ꯁꯥ ꯑꯣꯟꯈꯤꯕ ꯃꯄꯥꯟ ꯊꯣꯡꯗꯗꯤ ꯃꯤ ꯃꯥꯟꯕ ꯊꯃꯣꯏꯗꯤ ꯁꯥꯒꯤ ꯑꯣꯏꯕ ꯃꯌꯥꯝꯁꯤꯅ ꯃꯌꯥꯒꯤ ꯂꯥꯡꯗ ꯊꯨꯗꯨꯅ ꯇꯔꯦꯠ ꯆꯦꯟꯖꯥ ꯈꯔꯒꯤꯗꯃꯛ ꯑꯣꯏꯕ ꯉꯝꯂꯤ ꯃꯤꯍꯥꯠꯄ ꯉꯥꯏꯍꯥꯛꯀꯤ ꯑꯄꯥꯝ ꯃꯤꯍꯧꯕꯅ ꯃꯥꯡꯍꯜꯂꯤ ꯆꯅꯨꯔꯥ ꯀꯌꯥꯒꯤ ꯄꯨꯟꯁꯤꯕꯨ ꯀꯔꯤꯅꯣ ꯄꯨꯟꯁꯤꯁꯤꯕꯨ ꯀꯔꯤꯅೋ ꯑꯃꯨꯛꯇ ꯈꯟꯊꯃꯤꯟꯅꯁꯦ ꯍꯟꯕꯒꯤ ꯇꯤꯀꯦꯠ ꯄꯥꯏꯔꯕ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤ ꯇꯧꯔꯨꯅꯤ ꯐꯠꯇꯕ ꯊꯕꯛ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯏꯕꯤꯅ ꯃꯤꯅ ꯁꯥ ꯑꯣꯜꯂꯛꯄꯒꯤꯗ ꯇꯦꯟꯇꯛꯅ ꯌꯥꯝꯅ ꯃꯔꯨ ꯆꯪꯕ ꯋꯥꯍꯩ ꯉꯥꯛꯇ ꯁꯤꯖꯤꯟꯅꯗꯨꯅ ꯍꯧꯖꯤꯛꯀꯤ ꯁꯣꯁꯥꯏꯇꯤꯁꯤꯗ ꯂꯩꯔꯤꯕ ꯃꯁꯛ ꯁꯣꯁꯥꯏꯇꯤꯒꯤ ꯃꯁꯛ ꯃꯁꯤ ꯌꯥꯝꯅ ꯐꯖꯅ ꯇꯥꯛꯄ ꯁꯩꯔꯦꯡꯅꯤ ꯁꯤ ꯃꯇꯥꯡꯁꯤꯗ ꯑꯩꯍꯥꯛ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯄꯥꯕꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯈꯣꯏꯔꯝꯖꯔꯤ ꯏꯃꯥꯅ ꯄꯥꯊꯣꯛꯄꯤꯗꯅ ꯑꯩꯈꯣꯏꯅ ꯐꯣꯇꯣꯗꯗꯤ ꯎꯖꯔꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯔꯤꯂꯤꯁ ꯇꯧꯔꯦ ꯍꯥꯏꯕ ꯑꯗꯣ ꯄꯣꯏꯝ ꯑꯍꯨꯝꯁꯤ ꯄꯥꯊꯣꯛꯄꯤꯗꯅ ꯇꯥꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯅ ꯂꯥꯞꯅ ꯂꯩꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯅꯤꯄꯨꯔꯗ ꯂꯩꯕꯅꯗꯤ ꯍꯥꯟꯅ ꯇꯥꯕꯤꯔꯝꯃꯒꯅꯤ ꯑꯗꯨꯕꯨ ꯑꯩ ꯏꯁꯥꯃꯛꯅ ꯅꯦꯅꯦ ꯔꯥꯖꯀꯨꯃꯥꯔꯤ ꯅꯤꯔꯃꯂꯥꯒꯤ ꯋꯥꯔꯛꯁꯤ ꯍꯥꯟꯅ ꯏꯕꯒꯤ ꯂꯝꯗ ꯆꯠꯂꯒꯁꯨ ꯇꯥꯕꯗꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯇꯥꯖꯕꯅꯤ ꯑꯗꯨꯒ ꯂꯥꯏꯔꯤꯛ 6 ꯐꯣꯡꯕꯤꯔꯝꯃꯤ ꯍꯥꯏꯕꯁꯤꯗ ꯍꯧꯖꯤꯛꯀꯤ ꯂꯥꯏꯔꯤꯛ 6ꯃꯛꯁꯤ ꯂꯣꯏꯅꯃꯛ ꯄꯥꯅꯤꯡꯕ ꯇꯥꯅꯤꯡꯕ ꯑꯃ ꯐꯥꯎꯍꯜꯂꯤ ꯑꯗꯨꯒ ꯑꯍꯥꯟꯕ ꯏꯃꯥꯅ ꯄꯥꯕꯤꯈꯤꯕ ꯀꯪꯂꯕ ꯀꯨꯟꯗꯣ ꯄꯔꯦꯡ ꯍꯥꯏꯕ ꯄꯣꯏꯝ ꯑꯁꯤ ꯌꯥꯝ ꯐꯖꯅ ꯈꯟꯒꯠꯄꯤꯔꯦ ꯑꯗꯣ ꯃꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯏꯃꯥꯅ ꯈꯔꯕꯨꯗꯤ ꯁꯟꯗꯣꯛꯄꯤꯈꯤ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯍꯦꯛ ꯇꯥꯕꯗ ꯇꯨ ꯆꯨꯡꯕ ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯇꯥꯅꯤꯡꯕ ꯄꯣꯛꯍꯜꯂꯤ ꯑꯗꯨꯅ ꯃꯄꯣꯛ ꯑꯅꯤ ꯃꯥꯏꯊꯣꯡ ꯌꯥꯝꯕ ꯏꯔꯥꯕꯣꯠ ꯃꯤꯅ ꯁꯥ ꯎꯠꯂꯛꯄ ꯄꯣꯏꯝ 4 ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯁꯤ ꯒ꯭ꯂꯤꯝꯁ ꯑꯣꯐ ꯍꯥꯏꯇꯥꯔꯦ ꯒ꯭ꯂꯤꯝꯁ ꯑꯣꯐ ꯑꯥꯔ ꯀꯦ ꯅꯤꯔꯃꯂꯥꯒꯤ ꯔꯥꯏꯇꯤꯡ ꯄꯤꯕꯅꯤ ꯑꯗꯨꯕꯨ ꯍꯦꯟꯅ ꯈꯪꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤꯁꯤꯗ ꯂꯥꯏꯔꯤꯛꯁꯤꯡꯁꯤ ꯂꯣꯏꯅꯃꯛ ꯄꯥꯔꯀꯥꯟꯗ ꯊꯝꯃꯒꯗꯤ ꯀꯥꯏꯅ ꯑꯗꯨꯒꯤ ꯋꯥꯈꯜ ꯈꯜꯍꯜꯂꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯀꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯛꯁꯤ ꯈꯪꯃꯤꯟꯅꯁꯤꯒꯦ ꯍꯥꯏꯕꯗ ꯑꯗꯨꯒ ꯃꯁꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯐꯪꯉꯒ ꯂꯩꯔꯕꯅꯤ ꯑꯗꯨꯅ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏꯒꯤ ꯔꯥꯏꯇꯔ ꯁꯤꯡꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯧꯖꯤꯛꯀꯤ ꯂꯥꯏꯔꯤꯛꯁꯤ 6ꯃꯛꯁꯤ ꯑꯦꯚꯦꯂꯦꯕꯜ ꯏꯟ ꯃꯅꯤꯄꯨꯔ ꯑꯗꯨꯒ ꯃꯄꯥꯟꯗ ꯂꯩꯕꯅ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯄꯥꯝꯕꯤꯔꯒꯁꯨ ꯁꯣꯏꯗꯅ ꯃꯦꯁꯦꯖ ꯇꯧꯕꯤꯔꯛꯎ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯤꯟꯖꯔꯛꯀꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯕꯨꯛ ꯁ꯭ꯇꯣꯔ ꯂꯩꯔꯤꯕꯗ ꯐꯪꯕꯤꯒꯅꯤ ꯃꯌꯥꯝꯅ ꯑꯃꯨꯛꯇꯪ ꯑꯣꯔꯗꯔ ꯇꯧꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯤꯆꯔ ꯇꯧꯖꯔꯤꯕ ꯔꯥꯏꯇꯔꯁꯤꯒꯤ ꯐꯦꯁꯕꯨꯛꯇ ꯕꯨꯛ ꯔꯤꯂꯤꯁ ꯇꯧꯕ ꯅꯨꯃꯤꯠꯁꯤꯗ ꯅꯝꯕ ꯐꯣꯇꯣ ꯈꯔ ꯊꯥꯖꯔꯛꯀꯦ ꯔꯥꯏꯇꯔꯁꯤꯕꯨ
honor tauminasi love and like amtang thabirao ai photo se zoom tawjarake asi Thengtharibra Ema haiba ahamba lairik imana pabikibadugi release tauba numitta namba photo ni love and like thabirai mayam angta yamna thabirau akoi mayam yengminabasida akoi ki writer bu congratulation amadi honor tauminasi yam nungsiba selfie amasu sida naminari group picture khara yaubiri si gisina mayam pullakanda naminaba picture amani sina press ta wangang bagi lagi ai photo khara amok kengkhachage sidana imana congratulation pibagi kaya mangon laina aigi painting gi wall art aprajitra si yaukhre aprajitra gi painting si inner voice haina ina thonjabani inner voice haibasi akoi gi nunggi oiba wakhan lon si ayamba matamda koi na phongdokpa ngamdabasi phongdokpa ngamhan bina ba haibe tare ko madugi wakhan da khallaga yekjakhiba art ni adomasi tanja chana nesigi release tawbasida yam chana na oibaduda masi khudol tawjabani yamna mangon leire yam nungsiba nagi picture they release ki picture si asini adagi ngasagi imana larik singdu aina zoom in tawbada kitang wat lahobado imana larik taruk makse amtang makhum du tawraga amtang utpiro akoi mayamda ahanba da Thengtharibra Ema chi sida leijare som saita yes second da aina chi serial di naidre ko mana kano do release tawbagi judi adubo achaba bhut asaba bhut maron thokpa nung chima chu ai hujingmak paningi adu maron thok adagi larik sing sigi titles is amna phajana khan titles yam phajayena khalle adai thamoi da ta khiba mami sing sida yeiba nupi siga asomda som saita ima natte yes adagi mathangi sina aina makeup tholakpa sida aina makeup tholakpa sida adai aina sida aroiba sida paikhatsari si natte ai maithiraba lami sima so ai huji pabaga loithongni ponida adadi poem ngatane balarik singse ayamba na poem loina ba oi adu wari ngama yawibado adumadi aina ibemana pibada di manga taruk lari taruk sibirakpani adu hujiki waring dudi mafam sidati yawde aduna amu demand tawtari dagi khoina sidai sida ngasagi larik animat tugidi kenose cover art si konthojam Michael Maitena tawani haina pabiki adu larik taruk makki tawbra haibadudi amtang confirmation ama changi aduga cover art si am phazana ngasagi title si ga chana na
ꯍꯦꯛ ꯌꯦꯡꯕꯗ ꯑꯩꯈꯣꯏꯅꯁꯨ ꯃꯌꯥꯝꯁꯦ ꯂꯥꯏꯔꯤꯛꯁꯤ ꯑꯩꯈꯣꯏꯅ ꯕꯨꯛ ꯁ꯭ꯇꯣꯔꯗ ꯆꯠꯄꯗ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯇꯥꯏꯇꯜꯁꯤꯅꯅꯦꯕ ꯏꯟꯇꯔꯦꯁ ꯑꯣꯏꯔꯛꯀꯗꯣꯏꯁꯦ and of course the writer sigi lariksi magi writer dugi mamingdu khambiragadi magi larik phung e haiba kanda first the title aduga cover art sina aduga konthau jam Michael Maitai gi art si hekeng bada yamna chana ba phazaba pahanning ba adumaina pokhalli aduna konthau jam Michael Maitai busu thagachari aduga people of Manipur da ina soidana amuk akhoi invite tawjaningi akoina hena Manipurgi si khanga kanda akoina writer khangakpa adagi akoina nesisi akoina haipet khanga gasu masik kamaina ma kari ithil dagi tawra ibino haibda imana kharadi pathok pigre ko adoisu masa maktagi khanimba duna nesibusu invite tawjari hana so aina invite tawjakrabani adubu akoigi hujik chana da du lak khidri ba haitare aduna ngasi at least work sida kharadi khangjare haina ai yamna nungai aduna hena writer masamakna poem khangkatla kanda khara su pabi ra kanda adu kitaningi kaigino ga khoina library of Manipur sidaista masamangna iba writer gi khunjel se khoi apaba khoina taningba adugumba phawbadusu nizari writer mengoina panjarabada Nirmala Rajkumari na soidana khoigi listeners singi ikhau langbasiko hanbigani masamangna para kanda khoigi library da thamjan bibagi request asi thamnabagi request asi haina khanje any additional imana pabada comment review paurakpa share tawbiningba leibiribra thoidongnadi yam changnadi tawjararoi adubu ꯂꯩꯔꯤꯕ ꯔꯥꯏꯇꯔ ꯈꯪꯗꯦ ꯀꯕꯤ ꯈꯪꯗꯦ ꯑꯏꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯤꯅ ꯁꯥꯍꯤꯇ꯭ꯌ ꯍꯥꯏꯕꯁꯤ ꯄꯜꯂꯛꯄ ꯃꯇꯝꯗ ꯁꯥꯍꯤꯇ꯭ꯌ ꯍꯥꯏꯕꯁꯤꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯁꯥꯍꯤꯇ꯭ꯌꯁꯤꯗ ꯑꯣꯏꯗꯕ ꯄꯣꯠ ꯎꯗꯕ ꯄꯣꯠ ꯑꯃꯠꯇ ꯌꯥꯎꯔꯝꯃꯣꯏ ꯏꯝꯄꯦꯛꯁꯤ ꯁꯣꯁꯥꯏꯇꯤꯒꯤ ꯃꯃꯤ ꯉꯥꯛꯇꯅꯤ ꯁꯃꯥꯖꯒꯤ ꯃꯃꯤꯅ ꯁꯥꯍꯤꯇ꯭ꯌꯗ ꯇꯥꯏ ꯁꯥꯍꯤꯇ꯭ꯌꯒꯤ ꯃꯃꯤꯅ ꯁꯃꯥꯖꯗ ꯇꯥꯏ ꯑꯗꯨꯅ ꯁꯃꯥꯖꯗ ꯂꯩꯇꯕ ꯄꯣꯠꯇꯣ ꯁꯥꯍꯤꯇ꯭ꯌꯗ ꯁꯨꯡꯂꯩ ꯂꯩꯔꯝꯃꯣꯏ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯁꯤ ꯈꯛꯇꯒꯤꯕꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯉꯁꯤ ꯃꯍꯥꯛꯀꯤ ꯁꯩꯔꯦꯡꯁꯤꯡꯁꯦ ꯅꯩꯅꯕꯁꯤꯅ ꯖꯒꯠꯁꯤꯗ ꯂꯩꯔꯤꯕ ꯁꯣꯁꯥꯏꯇꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯃꯥꯒꯤ ꯑꯐ ꯐꯠꯇ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯃꯄꯥꯎ ꯉꯥꯛꯇꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯅ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯀꯤ ꯀꯃꯦꯟꯠꯁꯨ ꯌꯥꯝꯅ ꯎꯖꯔꯤ ꯀꯃꯦꯟꯠ ꯂꯧꯈꯠꯆꯒꯦ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯔꯥꯏꯇꯔ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯆꯥꯎꯈꯠꯁꯤ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏ ꯔꯥꯏꯇꯔ ꯁꯄꯣꯔꯠ ꯇꯧꯕ ꯑꯃ ꯆꯪꯉꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯅꯤꯁꯤꯌꯦꯇꯤꯚꯁꯤꯗ ꯇꯧꯖꯔꯤꯁꯤ ꯑꯣꯜ ꯑꯔꯤꯕ ꯔꯥꯏꯇꯔꯅ ꯏꯕꯤꯔꯝꯕ ꯁꯤ ꯊꯤꯒꯠꯂꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯑꯥꯔꯀꯥꯏꯚ ꯇꯧꯖꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯈꯥꯏꯗꯦꯝ ꯄ꯭ꯔꯃꯣꯗꯤꯅꯤ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯔꯥꯏꯇꯔ ꯃꯥꯒꯤ ꯇꯧꯖꯔꯤ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯁꯦꯇꯔꯗꯦ ꯁꯣꯁꯤꯗꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕ ꯁꯤꯗ ꯅꯩꯅꯕ ꯑꯗꯨꯅ ꯌꯥꯝꯅ ꯇꯟꯖꯥ ꯆꯥꯅ ꯑꯩꯈꯣꯏ ꯏꯃꯥꯅ ꯃꯅꯤꯄꯨꯔꯗ ꯍꯦꯛ ꯊꯣꯛꯂꯛꯄꯒ book release yawba phangakanda sumaina experimental oina akoina machi tawbase yamna nungaiba successful oi haina aina khanjai comment lokhachage writer masama gengbiri koigi show sida yamna nungai thagachari ai mathaktage lokhacharake comments RK Arun Kumar yengbiri nungsi tombi nam yengbiri Anjali Khwairakpam yengbiri Aribam Arif yengbiri RK Arun Kumar yengbiri Sashikanta Hidang Mayum Kingston Mangsa Tabam Anjali Khwairakpam yengbiri adagi ngasagi akoigi ngasi feature tawjariba writer Nirmala Rajkumari writer poet yengbiri Samukcham Nirmal Chandra Singh na thank you so much for the show haina ibirai Malaya Moirangthem Columbus Haubijam
Yengbiri Chinglai Lai Ching na Ima amasung ichebu yaiphamangol pijari haina ibirai ngangong kanta yengbiri Moirang Khunau dagi yengbiri Arif na mamagi anauba studio si yam phajaye na hairai akhoi studio si ngasi di camera ani ga tawraga akhoi tamona sembi dana BBC studio ga du kacha ta khrabani akhoi magi view si ai yang tang yang khalake camera ani ni sumain tawdana sumaina chauna su puthokpa yare yengo yam nungai tra imagi mamangda larik mayam leiri se khoina uba phange adagi sina khara naksalaga amuk tawba amain tawrakanda khoi si sum nungai na chakhat minari haiba tare Aibi poit na ibirai yamna nungaijai oja aigi sairing pathok pirakpa thagachari finding the voices amadi ojabu haina ibirai ninebu amuka hannasu congratulations aduga akoina sigumba program si karigino yam important oirise habeda akoi khangdaba yam leirieba sinene si I lariki poem I adagi khabar da happy kaise khanga ga sumagi nungyo bakram kandagi I bahugibano 2013 dagi phonga kanda larik taruk leire kaise hana I khangdaba dumasi akoi da khangba ma oire aduna hena akoi nainamina si khangmina si aduga pukning da phauba deep thoughts se poem si yamna ayakna su pamjai poem si karigi pamino haraga poem sina khoi gi yamna pukning da phauba si samnahan bai tare mana irakpa sida khoi da su relate tawba ngamba aduna yamna doina maktaning mana taruk mak leiba si hata khoi recording si khoi team hengkat lakanda den nesina su pabira kanda khoi mayam si doina maktaba phangning bage dugum bai khaulang ba pokhan ba larik ngaktani doga larik oina phangbi bage opportunity leiba Manipur amadi India da madugi larik tu order soidana tawbina baning singzari Irom nganthoi chanuna pumna makpu khurumjari Kakching khunau dagini yamna nungsi kakching dagi akhoi listener mayam bu khurumjari kakching gi kakching moirang dagi listener si yamna hengkat lai yamna literature lover yamna leiba mali jalebi asasu yengbiri dagi yamna nungsiba comment amasu lakpiri Gyaneshwar dagi Library of Manipur Initiative si yamna phai ai isa na su mi khara da Bengali script ta iba Pazaraba lyric sing si mayam da tahanning ba app ama semaga pasira haina hodok charu bani Library of Manipur na tawbiri basi yamna harauje yamna thagachari masigi comment si akoina initiative si tawzara isi ngasagi imana literature gi lam da leirakanda ngasai Bengali script si huzik maite mekna hong bagi si lakani na Bengali script ta ikiba literature si mangadra haina dugi akiba ma adagi second da akoi Manipuri script se Bengali script aduga anauba akoi gi maite mek si paba thoktaba miyam lai akoi gumba mapanda angangsing si boarding school da thamakanda chatkiba dagi larik tamakanda pabadi thokte habanate thogasu yamna novel ama pau ka heraga yam ko ina changadaba dagi mara ga khut ka se tawraga pagadaba dugumbagi situation se leibasida akoina audio ina thamagadi tagadra kai taninge haiba dugumba mayam duni tawzara isi aduna akoina masigi initiative si tawbada akoi mayam collaboration tawminasi writers singi collaboration changi writer na yamna pukchen chauna masigi project sida akoi gi lariksi yahon bibiya gani haibagi adugumbagi changi adagi akoi gi recording tawrakpada
team changi aduna masida soidana akoi mayam sagat minnasi yokhat minnasi haina amukasu hanna ningsingjari aduga hujik akoi gi ahan bagi oina masigi project se haudorakpada yamna pukchen chaw ba writer laikhidraba akoina project se haudorakpada yamna mangon gi pibiramba Dr. Jodha Chandra sana samna magi maduda phongda ngairiba larik se pibirame akoida tause na main tawrakanda imana pabirakanda akoi hujik editing process release process ta lexeri aduna masigi episode ahum de release tawjakre every Thursday that tune in tawbirau aduga hujiki oina de akoina semba horakta ngairibanina masigi website sida thami aduga tung konna koigi funding yamna leirakanda adagi mayamna support tawbirakpa hen bagi matungina hena potsi paikhat pangamakani adubu potsi semakpada koigi effort yamna changi adubu adomna masigi comment si tawbirakpagi yamna thagachari aduga koi volunteer aduga writer collaboration changbasi akoi mayam khut samna rakanda masimadi akoigi loan se mangdana ba tung oina dum record tawrabanina leihaunabagi damakta akoi mayam seminna si haina mukasuming singjari aduga matangi Thursday every Thursday da akoigi release tawraba episode singsi tamina si live oina Facebook da live thadok jagani adugi matungda Library of Manipur gi website da thamjagani haina tawthokjari aduga akoina hospital ga collaborate tawjaningi masigi si hospital da natana naraga leiba da khanghanjaningi sumain tawrakanda phamungda hogatpa ngamdana leirakanda wakhan nungaitabadu website ta chatpiraga tabiyo aduna so koina content se free oina thambagi rom da changjabani kaigino ga khoigi mind sidana koina service oina pizaba yam kanna financial gina taba sagatpagi financial di legani adugi damaktani koina funding tawbarapagi nizarisi adubu akoina content oina di any pesa piba ngamdaba leiraga sumoina adum taba ngambagi adumaina scenario du semje bagi wakhanlonda ni tawjaris Moirangthem Nagendra su yengbiri Hemchandra Ningthauja yengbiri Mercy Maibamna abok amadi Finding the Voice program da saruk yabiriba pumnamakpu ahanbada khurumjari request amatang tawjage abok amadi neneda elangbam dinamanigi ingagi nongma drama du leibiragadi khudongchaba tanjada muktang lokhat pirau haina ima request ama lakpiri elangbam dinamanigi ibe masi kada lam kadai dagi haina hailai lam dipan biraktrema haibadi message tabi ningi ba wada dinamani tabi ningi ba ibe masi kadai dagi no haibase aina khangning ba karino haida imphal gi manung sida leiba kaino oiragadi larik paba thuogadi masa sida pahanning ba aduga thoktragana larik to ai ngonda amta phanganbiro ai pajara age larik to ngonda lejadaba aduginida imana haiba idea si akoina hujiki library gi kenose asigise amtang akoina akoigi wakhalon nama sagalakpasida akoina adum share tawjabaniko akoina potse yamna hujikse thokleeba akoina khangdabana oiramdana potse ta larisi ta akoi magi library da leirisi yam leire leitabasu yauri aduna akoina nizari sina adomna maitailon phajana paba brang thogadi adomna pamba singse phajana record tawbirakanda akoigi archive tawbasida taminasi chongthokpirau haibanida aduga paba taba haitareko akoigumba adagi imada ina nene da giri ta ise nene daga ina
asa koi mana khatang paragadi yamna slow chatlani aduna nene pabida bayade ne gri ta ise si paba hitaba koi na yamna paningba koi manipur gi kamain tawrakanda koi na woman writer kairaga ina khaidem promote ne ki ma ki work se tabade yamna ingonda inspiring oiba aduna gri ta akanda koi na masi pahaningdana pahanba ado adomna aide any mercy katang nate tabiriba nane adomgi literature lover oiraga adomna yam phasana paba ngambiragadi chongthokpira akhoi collaborate tawminasi kaiginoga akhoi pot yam banina library sida thamhause ba duga paba haise nene sauti saubirakano aina sum tabada akoina recording tawbasida akoigi efforts se even akoi magi efforts lariksi chapter ama paba sida akoi masu magi preparation sida larikse anirak ahumlak flow se phajana chatna ba paeba tarara ka paba yauri neba aduna akoi myam seminna si adomna literature si paraga yamna nuksina laragadi akoigi reader oina chongthokpira u message tawbira u aduga amarom da khallagadi adomgi khonjensu adum archive ta lehoragani aduna adum masu yamna nungai bhai tare isana pabagi khonjen tabadusu aduna changthokpira o akhoi myam saminasi novel leiriba poem leiriba dagi nainabagi leiriba myam si taningba akhoina khangdabadu matek tara kanda khangdabadu khangminasi knowledge habisi power ni habadu amuka thamjage aduna mercy imana hairibadu adomna paba thogadi parakanda akoigi library te thaminasi paba thoktragana potsi kadaida nangna adomna elangbam dina manigi ingagi nongma drama haina phasana pala banina madugi reference to lairagadi imada machak tu thabira u haibani dai sai matang sida aina aiche manipur da lairabanina chugumba aidi hujik taningi ba isa se manipur gi kadawai deno ina hanjari do kaimho wala na lobi ganu kari kumbanna aga di aiche yum da lairabanina dili lairingai da di aila lari thabirak pani adagi page amkhang thabirak pa maram thabirak pa su adum yaudabadi nate adumaina ai pajagi bangaktani adubu ibe mana ngasagi do tabininagadi ai pabagidi ai thoyongna ojati dinamani sigi maramda yamna nainajagre aigi kano sida su koigi library gi damakta su nainagre adai itawna sabiba phoksu khong yam humara soiba magi wari tongan ba parikha debi kaina ka leibane ba adubu larik tudi leite do ingondadi larik se mafam da lehobana maram oidana isu loi porapa ngamdaba adu ojati namani gidi magi mamau ibe maduna thabi rakhibani aham bagido ahan bagi magi maram da se mamau sigi contact se laura kanda aina ojati leisu leigidre ko aduna leigidraba nina ojaga ga di kari noida ma university oja oirapanina adumji samnaba aduma yamna kanwa ba hitaba miyoiba se noga leidongni haiba adumba writer neba aduna ai paningi jaja aina hajabadi nangna manipur da leirabanina aigi yum taglake nongtang laaga laritu pubiro aduga aina adum recording natra bahawda ai pa yayeba akogi self recording tawraga adu admai tawraga laitu phangaga di no problem but aina haijaningi sidi literature pahaning bado aidi manipur da leminarabanina aduda khangde adui mapa da kari haino na chingbadudi aina kaino khangbangasu taglakani aina khangdraga so atopada hangdori meba aidi adudi tandriye baiso phamaga dum khudom-biga adum wari sabanina aduga tatseng namak lari tu thiba onkhak tadi engonda so amu yumda laaga amu khara waba aduna ni aina haijari adagi mercy si thobal dagi ni haina ibirai aduna aina haidanga sai thobal dagi aina sum comment si yeng bakanda thobal da yamna khoi literature lover yam leire khoi si pung ama phajalakadore aduna imai kitang thuna pathokjara age Jongtham Hemjit su yengbiri bobok si yamna nungsi haina ibirai yam nungsi bani Hemjit akoigi imase aina akoigi content me anse sum akoigi operations tawbagi
manage tauba dagi website ta hapkat pa yeng bakanda akhoi mana pare se am nung sina bagrazani akhoi na US ta akhoi ma se lak bakanda aina ningsangi akhoi ma sina ma zen paning ba mongonda yamna paning bagi ithil se phauja ba dagi akhoi se recording se kamain tawni kain tawrakanda aina ta sengna phammaga akhoi mana pa ba se ta deba magi recording se setup tawrakanda aise na muk chelaga chak amuk thongni amuk tawni adugi taw basida ko na muk tarakanda akhoi ma se amna passionately kapaga ka paraga ka leiramba yamna nungsiba dagi ayungan ta hujik tawrise ayuktaga pung taruktaga hogalaga taruk aidi hana hogalaga tarukta ready tawrakanda kano akhoi se unaba gi adumaina ngamba yam dedication yauba akhoi khudol ni haina thamjage dagi loitong bam ibungo macha yengbiri tamogi novel recording ngaijeri akhoi mayam akhoi pacha maitei writer pacha maitei gi akhoi madu magi matangda akhoi na wari sanakre duna magi novel ama akhoi da library of manipur da hapagi damakta madugi in progress ta lairi aduna akhoi na madugi recording du tamona tawbirakanda akhoi na mathang release tawbada hapcharakani Kabir Singh new follower ne haibiri Kabir Singh welcome akhoi gi hana lairiba footage mayam du soidana tabiyu yengbiyu nungaibiyu aduga akhoi mayam na akhoi dang taba nataba akhoi gi ngasai hairibada akhoi na mayam se taminna base akhoi dang nataba akhoi na khangdaba especially palliative care gi phamung da lengba ngamdadana leiba moina ga hangakpa kanda imana literature introduce tawraga moida yamna nungsina taba phangba tarakanda maduda at least nungaiba phauba adugumbadu adomna khangnabiba mi leiragadi hetta akhoi footage sida machida tabiyu hairaga moi tahanbiyu haina nijari Moirangthem Nagendrana ibirai Oja Nirmala gi lairik phongba yaujaki imai bema thengnajaki ahan ba oina yamna nungsi yamna nungaijaki imai bema nasu aibu khangbirami thamoida penjai imai bema na da yektana punsi nungsang na leibina ba mapu magi maphamda thongni jari haina ibirai Chumina Nagendra ga aiga nahan thengnabani aina Nagendra su leirene sidi ena numitu Rajkumari gi yam yai pharaba numit amadi oigre aigi su yam yai pharaba numit ama oigre maramdi aigi listener da maming toina sum yawbache sakoina di khangnadaba numitu da khangnabagi khudong chabado phangibani ibungo aduna yam nungai imagi nungai basi tabada aisu manipur daga yam thoklangninga bani adubu thabaki matang sina ai tholakpa yadri adubu aina yamna yekchaba sirui lili se mana satpa singme junda sale hai ado aina masida demta yenge aina yekpasi adum ye aina adum huji phau yekpasi pendri adum yeklakhini ado masi satpa matam duda amtang aise thogla kanda khoi tamo hoi dam tang pubiu waina aise madu ki target ni aina tawjari si adagi akhoi gi writer poet na comment ama pibirai thamoi da takhiba mami sing wareng ni oja lairik manga di Michael na yekpani aina makeup thoglak pasida di Randhir Kumarian Rembam na yekpani ngasai gi akhoi na title ga magi ye ibalai siga yamna akhoi na appreciate tawbadu da kanana yekpano haibadu ki answer ni larik manga amadi Michael na yekpani duga akhoi na masigi larik si close up oina photo namakanda mo share tawjarake yamna phajaba presentation mapangi title art aduga manungda poem leibasingdu yamna phajana package tawbirakanda wakhanda leibadu
ꯊꯣꯛꯄꯗꯣ ꯑꯩꯈꯣꯏꯒ ꯁꯦꯌꯔ ꯇꯧꯕꯤꯔꯛꯄꯅꯤ ꯍꯥꯏꯅ ꯃꯁꯤꯒꯤ ꯈꯨꯗꯣꯜꯁꯤꯒꯤꯗꯃꯛꯇ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯑꯏꯕꯤ ꯄꯣꯏꯠ ꯅꯤꯔꯃꯂꯥ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯕꯥꯕꯤ ꯁꯣꯔꯥꯏ ꯁꯝ ꯌꯦꯡꯕꯤꯔꯤ ꯑꯈꯤꯜ ꯈꯥꯟ ꯌꯦꯡꯕꯤꯔꯤ ꯑꯕꯣꯛ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏ ꯌꯥꯝꯅ ꯅꯨꯡꯁꯤꯀꯣ ꯅꯣꯏ ꯃꯌꯥꯝ ꯌꯦꯡꯕ ꯑꯕꯣꯛ ꯀꯧꯔꯒ ꯇꯧꯔꯛꯄꯁꯦ ꯑꯩꯅ ꯃꯗꯨꯅ ꯈꯪꯉꯦ ꯅꯣꯏꯒꯤ ꯑꯦꯖ ꯒ꯭ꯔꯨꯞꯁꯦ ꯑꯗꯨꯅ ꯅꯣꯏ ꯃꯌꯥꯝꯅ ꯂꯤꯇꯔꯦꯆꯔꯁꯤꯗ ꯏꯟꯇꯔꯦꯁ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯅ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔ ꯀꯥꯏꯅ ꯇꯧꯔꯛꯏꯁꯦ ꯀꯩꯒꯤꯅꯣ ꯌꯨꯠꯀꯤꯅꯦꯕ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯇꯧꯗꯅ ꯃꯅꯤꯄꯨꯔꯗ ꯔꯥꯏꯇꯔꯁꯤꯡꯁꯤꯅ ꯀꯔꯤ ꯀꯔꯤ ꯏꯔꯝꯃꯤ ꯍꯥꯏꯕꯁꯦ ꯈꯪꯉꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯍꯤꯁꯇ꯭ꯔꯤꯁꯦ ꯈꯪꯉꯛꯀꯗꯣꯏꯅꯦꯕ ꯀꯩꯒꯤꯅꯣꯒ ꯑꯉꯥꯡ ꯈꯔ ꯂꯥꯛꯑꯦ ꯑꯁ ꯆꯦꯆꯦ ꯃꯥꯅ ꯁꯨꯃꯥꯏꯅ ꯍꯥꯏ ꯑꯗꯣ ꯃꯥꯅ ꯍꯥꯏꯕꯗꯨꯒ ꯑꯩꯈꯣꯏꯅ ꯔꯥꯏꯇꯔ ꯑꯃꯅ ꯏꯔꯝꯕꯗꯨꯒ ꯑꯩꯈꯣꯏ ꯀꯔꯤꯅ ꯍꯦꯟꯅ ꯀ꯭ꯔꯦꯗꯤꯕꯤꯂꯤꯇꯤ ꯂꯩꯒꯅꯤ ꯑꯗꯨꯅ ꯅꯣꯂꯦꯖꯁꯤ ꯄꯥꯋꯔꯅꯤ ꯄꯥꯋꯔꯁꯤ ꯀꯗꯥꯏꯗꯒꯤ ꯂꯥꯛꯀꯅꯤ ꯂꯥꯏꯔꯤꯛ ꯄꯥꯕꯗꯨꯅ ꯑꯗꯨꯅ ꯑꯕꯣꯛ ꯑꯩꯅ ꯀꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯤꯁꯅꯔꯁꯤ ꯌꯥꯝꯅ ꯌꯪꯒꯔ ꯖꯦꯅꯦꯔꯦꯁꯟ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯕ ꯌꯥꯕ ꯑꯉꯥꯡꯁꯤꯡꯅ ꯁꯨꯃꯥꯏꯅ ꯏꯟꯇꯔꯦꯁ ꯂꯩꯔꯀꯥꯟꯗ ꯄꯨꯡꯒ ꯇꯧꯔꯒ ꯑꯗ ꯌꯥꯝ ꯅꯨꯡꯁꯤꯖꯥꯅꯤ ꯑꯗꯩ ꯃꯣꯏ ꯃꯌꯥꯝꯁꯤꯅ ꯂꯣꯏ ꯁꯦꯌꯔ ꯇꯧꯕꯤꯔꯤꯅꯤ ꯃꯈꯨꯠ ꯃꯁꯥꯁꯦ ꯍꯩꯔꯕꯅꯤꯅ ꯃꯣꯏꯗꯤ ꯁꯦꯌꯔꯒ ꯇꯧꯕꯁꯦ ꯑꯗꯩ ꯑꯩꯈꯣꯏ ꯃꯥꯍꯣꯏꯒꯤ ꯂꯣꯟꯁꯤꯅ ꯑꯃꯨꯛ ꯐꯦꯁꯕꯨꯛꯇ ꯂꯥꯏꯚ ꯊꯥꯗꯣꯛꯄꯁꯦ ꯀꯗꯥꯏꯗ ꯂꯩꯒꯦ ꯑꯩꯁꯦ ꯊꯤꯕ ꯈꯪꯗꯕꯒꯤ ꯂꯣꯟꯅꯦꯕ ꯑꯗꯨꯅ ꯃꯁꯤꯗ ꯑꯃꯨꯛ ꯒ꯭ꯔꯨꯞꯀ ꯁꯦꯝꯃꯒ ꯂꯤꯡꯛꯇꯨ ꯑꯃꯨꯛ ꯊꯥꯔꯀꯥꯟꯗ ꯂꯤꯡꯛꯇꯨꯗ ꯇꯛꯅꯃꯗꯤ ꯍꯩꯕ ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯇ꯭ꯔꯥꯟꯖꯤꯁꯟ ꯆꯦꯟꯖ ꯍꯥꯏꯕ ꯑꯍꯣꯡꯕꯁꯤꯗꯤ ꯂꯥꯛꯑꯦꯀꯣ ꯀꯩꯒꯤꯅꯣꯒ ꯑꯩꯈꯣꯏꯅ ꯏꯔꯝꯕꯗꯨ ꯍꯧꯖꯤꯛ ꯇꯦꯛꯅꯣꯂꯣꯖꯤꯁꯤꯗ ꯆꯦꯟꯖꯇꯨ ꯑꯩꯈꯣꯏꯅ ꯄꯨꯈꯠꯍꯟꯕꯗꯨ ꯀꯃꯥꯏꯅ ꯄꯨꯈꯠꯀꯅꯤ ꯑꯈꯪꯕ ꯃꯌꯥꯝꯗꯨꯅ ꯅꯣꯏ ꯅꯈꯨꯠ ꯅꯁꯥ ꯍꯩꯕ ꯑꯉꯥꯡꯁꯤꯡꯁꯤꯅ ꯅꯣꯏꯒꯤ ꯕꯣꯕꯣꯛ ꯅꯣꯏꯒꯤ ꯗꯗꯧꯅ ꯇꯥꯅꯤꯡꯉꯦ ꯍꯥꯏꯕ ꯀꯥꯟꯗ ꯅꯣꯏꯅ ꯃꯇꯦꯡ ꯄꯥꯡꯉꯀꯥꯟꯗ ꯇꯥꯗꯣꯏꯅꯦꯕ ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯁꯨꯃꯥꯏꯅ ꯄꯨꯟꯃꯤꯟꯅꯕ ꯑꯉꯣꯝ ꯒꯧꯔꯁ꯭ꯌꯥꯝ ꯑꯉꯣꯝꯅ ꯒ꯭ꯔꯥꯟꯃꯗꯔ ꯑꯦꯟ ꯁꯟꯁ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯑꯩꯗꯤ ꯑꯍꯟ ꯃꯕꯣꯛꯀ ꯃꯆꯥꯅꯨꯄꯥ ꯑꯗꯒꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯕꯒꯤ ꯑꯗꯨꯃꯥꯏꯅꯅꯤ ꯑꯩꯅ ꯂꯧꯖꯩ ꯀꯃꯦꯟꯁꯤ ꯕꯦꯕꯦꯅ ꯅꯦꯅꯦ ꯑꯃꯗꯤ ꯑꯕꯣꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯑꯣꯖꯤꯠ ꯁꯣꯔꯣꯛꯈꯥꯏꯕꯝꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯥꯏꯕ꯭ꯔꯦꯔꯤ ꯆꯥꯎꯈꯠꯂꯕ ꯃꯇꯝꯗ ꯁꯥꯟꯇꯤ ꯄꯨꯔꯛꯀꯅꯤ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡ ꯋꯥꯈꯜꯅ ꯄꯨꯗꯨꯅ ꯆꯠꯂꯤ ꯋꯥꯈꯜ ꯐꯠꯇ꯭ꯔꯕꯗꯤ ꯍꯛꯆꯥꯡꯁꯨ ꯅꯣꯔꯣꯛꯇ ꯇꯥꯏ ꯌꯥꯝ ꯐꯖꯕ ꯀꯃꯦꯟꯠꯅꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯁꯤ ꯐꯔꯒꯗꯤ ꯍꯛꯆꯥꯡꯁꯨ ꯑꯗꯨꯝ ꯃꯥꯒꯤ ꯔꯤꯂꯦꯁꯟꯗꯨꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯑꯩꯈꯣꯏꯅ ꯆꯥꯎꯔꯛꯄ ꯀꯥꯟꯗ ꯌꯥꯝꯅ ꯀꯣꯟꯐ꯭ꯂꯤꯛꯇꯦꯠ ꯑꯣꯏꯅ ꯆꯥꯎꯔꯛꯄꯅꯤꯅ ꯑꯩꯒꯤ ꯂꯣꯟꯗꯗꯤ ꯀꯣ ꯑꯩꯈꯣꯏ ꯃꯥꯍꯣꯏꯒꯤꯗꯁꯨ ꯌꯥꯝꯅ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯅꯍꯥ ꯁꯤꯗꯗꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯐꯔꯦ ꯍꯥꯏꯅ ꯑꯩꯅ ꯈꯟꯖꯩꯀꯣ ꯃꯌꯥꯝꯅꯒ ꯀꯪꯂꯥꯗꯒ ꯆꯪꯉꯒ ꯍꯧꯖꯤꯛ ꯌꯥꯝꯅ ꯑꯁꯀꯦꯗꯅ ꯁꯦꯜꯐꯤꯒ ꯃꯌꯥꯝ ꯅꯝꯅꯔꯤꯁꯦ ꯃꯇꯝ ꯑꯃꯗ ꯑꯗꯣ ꯑꯩꯈꯣꯏ ꯇꯧꯕ ꯉꯝꯃꯛꯇꯦꯕ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯗꯤ ꯑꯩꯈꯣই ꯆꯪꯉꯛꯄ ꯉꯝꯃꯛꯇꯦꯕ ꯑꯗꯣ ꯃꯁꯤ ꯃꯌꯥꯝꯒꯤ ꯑꯍꯣꯡꯕ ꯄꯣꯔꯛꯄꯁꯦ ꯃꯗꯨꯒꯤ ꯍꯤꯁꯇ꯭ꯔꯤꯗꯣ ꯈꯪꯕ ꯑꯃ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯗꯅ ꯀꯪꯂꯥꯁꯦ ꯍꯧꯖꯤꯛ ꯍꯥꯡꯇꯣꯛꯑꯒ ꯑꯗꯣꯝꯅ ꯐ꯭ꯔꯤꯂꯤ ꯆꯠꯄ ꯉꯝꯃꯤꯅꯣ ꯃꯁꯤꯗ ꯆꯪꯈꯤꯕ ꯗꯦꯗꯤꯀꯦꯁꯟ ꯃꯗꯨꯗ ꯆꯪꯈꯤꯕ ꯁ꯭ꯇ꯭ꯔꯒꯜ ꯑꯗꯨ ꯀꯃꯥꯏꯅ ꯈꯪꯒꯅꯤ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯄꯥꯔꯒ ꯂꯤꯇꯔꯦꯆꯔ ꯅꯩꯅꯔꯒ ꯂꯤꯇꯔꯦꯆꯔ ꯅꯩꯅꯕ ꯑꯥꯔꯠ ꯐꯣꯡꯗꯣꯔꯛꯄ ꯑꯗꯨꯅ ꯂꯥꯏꯕ꯭ꯔꯦꯔꯤ ꯆꯥꯎꯈꯠꯂꯗꯤ ꯁꯥꯟꯇꯤ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯐꯖꯕ ꯀꯃꯦꯟꯠꯅꯤ ꯑꯣꯖꯤꯠ ꯈꯥꯕ ꯁꯣꯔꯣꯛꯈꯥꯏꯕꯝꯅ ꯄꯤꯕꯤꯔꯤ ꯋꯥꯍꯦꯡꯕꯝ ꯁꯅꯥ ꯃꯆꯥꯅ ꯕꯣꯕꯣꯛꯁꯨ ꯅꯦꯅꯦꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯑꯥꯔꯗꯤ ꯇꯈꯦꯜ ꯌꯦꯡꯕꯤꯔꯤ ꯕꯣꯕꯣꯛ ꯑꯕꯣꯛ ꯈꯨꯔꯨꯝꯖꯔꯤ ꯑꯕꯣꯛ ꯑꯗꯒꯤ ꯑꯏꯕꯤꯅ ꯄꯣꯏꯠ ꯑꯏꯕꯤꯅ ꯅꯤꯔꯃꯂꯥ ꯔꯥꯖꯀꯨꯃꯥꯔꯤꯅ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯐꯣꯡꯕꯒꯤ ꯊꯧꯔꯝ ꯇꯥꯡꯀꯛ ꯑꯣꯏꯅ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯗꯤꯁꯀꯚꯔꯤ ꯀꯪꯂꯩꯄꯥꯛꯇ ꯌꯦꯡꯕꯤꯕ ꯌꯥꯒꯅꯤ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯃꯁꯤ ꯑꯩꯅ ꯄꯨꯜꯂꯞ ꯇꯧꯖꯕꯅꯤ ꯐꯨꯇꯦꯖꯇꯤ ꯂꯩꯔꯦ ꯑꯗꯨꯒ ꯅꯦꯁꯤꯅ ꯑꯩꯈꯣꯏꯗ ꯄꯔꯃꯤꯁꯟ ꯄꯤꯔꯒꯗꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯁ꯭ꯇ꯭ꯔꯤꯝ ꯇꯧꯔꯒ ꯐꯥꯏꯟꯗꯤꯡ ꯗ ꯚꯣꯏꯁꯇ ꯁꯦꯌꯔ ꯇꯧꯖꯕ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯤꯁꯅꯔꯁꯤꯡꯅꯁꯨ ꯌꯦꯡꯕ ꯐꯪꯅꯕꯒꯤ ꯃꯗꯨꯒꯤ ꯄꯔꯃꯤꯁꯟꯗꯣ ꯄꯤꯕꯤꯔꯒꯗꯤ ꯑꯩꯈꯣꯏ ꯁꯦꯌꯔ ꯇꯧꯖꯒꯦ ꯑꯗꯨꯒ ꯑꯗꯣꯝꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯌꯦꯡꯕꯤꯅꯤꯡꯉꯒꯗꯤ ꯃꯁꯤꯒꯤ ꯗꯤꯁꯀꯚꯔꯤ ꯀꯪꯂꯩꯄꯥꯛ ꯍꯥꯏꯕ ꯆꯦꯅꯦꯜ ꯌꯨꯇ꯭ꯌꯨꯕꯁꯦ ꯁꯤꯗꯩꯁꯤꯗ ꯂꯩꯔꯦ ꯐꯨꯇꯦꯖ ꯌꯥꯝꯅ ꯂꯩꯔꯦ episode 1, 2, 3, 4, 5, 6, 7, 7 clippings ꯂꯩꯔꯦ ꯑꯗꯨꯅ ꯃꯁꯤ ꯁꯣꯏꯗꯅ ꯌꯦꯡꯈꯠꯄꯤꯌꯨ ꯑꯩꯁꯨ ꯌꯦꯡꯖꯒꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯌꯥꯝꯅ
pulap yengminnaba akoina live thadokpada yamna nungairise akoina live thadokanda akoi myamse comment amana kari khali kaina mind share tawba adugumbagi opportunity su legani adu masi nesina pau haibiro akoi kida live thadokpada yaragadi akoi myam yengminnasi haina ai thamjage adubu adom na yengbiningagadi masida leire ai link su share tawjarake aduga smain tawdana discovery kanglei pak haina thokpira iba channel akoigi writer singi footage laura kanda thabi share tawbira ise masi yamna thagachari smain tawdana akoigi content se hena create tawragadi manipur gi content se ani thirakpa kanda phangani haina khanjai aduna kanglei pak discovery kanglei pak pusu thagachari Hemanta Khaidem adagi Sanatombi RK Yengbiri Muhammad Sahitna Wakhal Waraba Matamda Sigumba Live Thengnabasi Yamna Nungaijai. Thank you. Haina ibirai. Muhammad Sahid Yengbibagi Yamna Nungaijari. Aduna Wakhal Warakanda koise awabadu da sum khalla gadi yamna nungaitaba masidani akoina mayam depressed tawre kaina ga tawdana tawrise dagi akoi mayam wari tai ko akoi gi da yamna phongdok basi watpa society oi banina phongdok trakanda wakhan nungai trakanda even yamna suicidal oi ba thought kal lekhidaba nate madugumbagi matamdu des literature se larik amma paikhatlaga paba natragana ngasagi audio book se leiragadi madu taba maduna yamna akoigi wakhansi maduda nungaitriba wakhando madu chingthokpa ngamba aduga writer duna semba world da pusanba ngamba aduni haina thamjage matang asida akoigi comment lokhatcha baloizare imana any additional haibining balai biribra akoigi program si lotion dringaida una maku ngasigi damaktadi khuramjarage aduga mathangi program da mu aina hainingba sing amu phongdoksarage asumna una maku mu hana khuramjare duga roi bada koi ngasi feature tawjariba Nirmala Rajkumari bu magi work share tawbirakpa aduga larik pumna makpu koi da khangna na bagi damakta kudol tawbirakpagi damakta hanna thagachari picture se amuktanga pukhatcharake aduga mayam pumnamak aroibagi oina akoigi writer na mana ibira akanda Manipuri literature bu ina kulan biba magi thought share tawbibagi damakta love and like amutang thabirau Kubi amtang puthokpirau aduga love and like amtang nambirau akoigi ngasigi episode asi successful oiribasi akoigi writer na chongthokpiraga magi wakhatlon share tawbirakpagi damaktani Nene Jamunagi live chongthokpirai amta chongthokpirau kubi yamdri andagi replay tawba mayamnasu adum live oidragasu replay tawbada nambirau haina ai haijage akoina love and like thabase masi se na kamai tawge da masi si moi Facebook ki algorithm se su yamna nungai ba algorithm ne akoina share tawringai kena tawringai akoina recommended kaina adongi Facebook ta chongthora ido admain chongthora kadoine duna akoigi statistics se yengba kanda akoigi like tawba adomna like tawragadi akoigi live se tholakpada dum alert la ani aduga adomna any video natraga photo the love and like tharagadi suppose literature gi pambo ragadi literature gi relevant oiba content adum lakani adugumbagi kana balai aduga akoigi oinadi
literature khangdabas ngasi new viewer ni kain lai se kamai lai no new viewer lai do kananom na haiba natraga automatically Facebook ta chongthorpa duna lakpani aduna khoina literature si hena khanghan si haraga de khoi myam khut samnamina si love and like to dum thabira u haina nizari hena thabirai amtang zoom out to zarake khoi writer poet Nirmala Rajkumari bu congratulations hena ibiba hena puthokpirakpa oisanu aduga masigi larik taruksi akoi pajarakanda akoi question and answer aduga writer gi maramda hena khangnabagi damakta akoi ki finding the voice ki people of Manipur da amuktang lengsen birakna ba hanna amukse invite tawzari hairaga ngasigi program asi loisinjarage yengbiriba namakpu thagachari adomna yengbidana akoi gi show si chahi ama hele ko ima khoina offline da budi tawrasu live oina tawjarapasi chahi ama hele masi akhoina tattana adum ngammi basi adomna yengbibagini yamna nungaiba evening ama oibiro aduga morning da oirakana good morning aduga yamna nungaiba weekend ama oibiro mathang da Thursday da soidana unaminasi Thursday gi pung tarukta Dr. Jodha Chandra Sanasamgi thajachanu hairiba novel do huzik release tauri 4th episode akhoi myam taminasi hairaga matang asida loisinjarake Punamapu amukaso hanna khurumjari Rajkumari ki su mangon bibi nabagi damakta insana su isora pratana tabi. Thank you. Khurumjari.